थागतचरी मैम पुनमक हसिगी लाइव टेलेंशन बिरिबा पुनमक पुसु तराम उक्चरी कई सीजन नजरिबा मोबाइल नंबर अमुक्तंग निंगसिंग जगे 7005707808 हारिबा नंबर सिदा कॉल तौबिदुना असिगी टेलेंट हन असिबु सरुक याबियु मपुंग भानबियु हाइना नलुक्चरी लाइव ता मैम अमा लेबिरमबने अदुबो टेक्निकल गे बो खुदोंग सादबदगी लाइव से मु नौ नौ थाजरे ममा खेदाबती कोंथौजम तराम उक्चरी सोइदना सरुक याबियु मैम टर्मिनेटर 2 तराम उक्चरी गायत्री हैरोम अरुण च्याम गुड आफ्टरनून गुड इवनिंग तराम उक्चरी दगा प्रेमिता डायमंड टीवी प्रेमिता वाइखोम डायमंड टीवी इसे परमेश्वरी वाहेंगबम गुड आफ्टरनून थागतचरी टर्मिनेटर 2 कुइरे उइदबा अरुण च्याम तराम उक्चरी इसे लांगले दोन असेम खैरोम नेबिटिता इबुंग सगाकोम अंजन होजाई ngakpa गुड आफ्टरनून तराम उक्चरी से कॉल से अदुम लाकपिरामे दुगा लाइन से दुम तत्ले दुगा कॉल से मु ओसनरगा लैगिबना हाय तारे को लाइन से फाउजन बंगम दे दु अहान कॉलर योरे कनानो येंगमिनर से हेलो हेलो कॉल सिंग असिदी तौबिरक अगसु तत्ले हाय तारे असिजे पट पट तत्ले नेटवर्क नरा करिनो खंगद्रे नरसिमा तराम उक्चरी मैम लांथोक्सरीब थरोम असी टेलेंट हन की प्रोग्राम ने 7005707808 नंबर से कॉल तौबिदुना सरुक याबियो दुगा स्क्रीन दसु मैम नंबर से पिजगे कॉल से दुम थंबिरीरा दुगा लाइन नुंगाइतबगी तत्लिरा ngasi से कॉल तरा अमु सुरे ngasi gi ओखचरगा तत्लिसे अदो मैमना टेलेंट हन की प्रोग्राम ने हाइबसे तोंगान तोंगान बा रेडियो दा तारिबा दु टीवी चैनल दा यंगबिरिबो मैम सोइदना खंबिरमगनी टेलेंट हन ता सरुक याबिनबगी दमकता कॉल तौबियो दुगा मैम सुम प्रोग्राम से कई प्रोग्राम नो खंगदबदगी हाय तारे दुम प्रोग्राम ओछननरा कान कॉल से फंगा कान दा थदत पिबसु दुम यावबा माले हेलो 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 ताबी ब्रो हेलो ताबी ब्रा ताजे हेलो 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 मिंग लाइफम हाइबियु हेलो हेलो आओ ताजे मिंग लाइफम हाइबियु चंद्रखोंदगी पोइनुरेंबी चंद्रखोंदगी पोइनुरेंबी ngasina ahanba oibiba male नते अदुम अते अते प्रोग्राम सिंग अदुम थेंगनै अदु ngasi से टेलेंट हन की प्रोग्राम निको मेदा इसागी हाइजबदी कई उठपी दुइनो इसै सक्सब यारोइदा टेलेंट हन की प्रोग्राम ने को टेलेंट हन सिदी इसै थमदे तोंगाना इसै सकना से हारबा थौरम से ले अदो डायलॉग मते अमतंग ओरसु तौबिरमु डायलॉग से हाइतेने डायलॉग हाइते हाइजे कमाइना नो अखोइना ngangi sisu dialogue ne adaida kitang samdok sadoga ngangi bakatani डायलॉग ते हाइते देबो adudi somsi couple or single oi biribro couple oi taragadi adongi samupada chak charajila o habese kamaina hagi amuta habiyune pa chak charajila o ba chak charajila o haiba अदु मै हायरा मोइदा मान बगर वाटली दा उजिगी दो याम नुआय adune dialogue haise हागसरी मैमना टेलेंट हन की डायलॉग तौबा मिमिक्री तौबा सैरेंग थीबा वरी चामा नोकपा याबा मा लिबिबा हाइबा थरोम सिंग असिदा ओइना मैम कॉल तौबिरो अदुगा टेलेंट हन की थरोम सिदादी थांज नुमित की पुंफम असिदा थमजरीबा टेलेंट हन की थरोम सिदा isai sakpa yade aduga mayamna tharom singi matang da khara chamaam na badum laibi hai tare ko aduna
ꯄꯨꯡ ꯑꯍꯨꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯖꯗꯦ ꯍꯥꯏꯔꯤꯕꯀꯣ ꯅꯨꯡꯇꯤꯒꯤ ꯇꯧꯖꯔꯤꯁꯦ ꯂꯥꯏꯚ ꯐꯣꯟꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯁꯩ ꯁꯛꯅꯁꯤ ꯑꯗꯨꯒ ꯇꯦꯂꯦꯟ ꯍꯟ ꯌꯥꯝ ꯇꯥꯡꯅ ꯊꯝꯕꯅꯦ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯊꯝꯖꯩ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯇꯥꯡꯅ ꯊꯝꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯛꯇꯗ ꯊꯝꯖꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯛꯇꯗ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯑꯃꯈꯛꯇꯪ ꯊꯝꯖꯕꯅꯤ ꯂꯣꯏꯅꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯃꯊꯪ ꯃꯊꯪ ꯊꯧꯔꯝꯁꯤꯡ ꯑꯗꯨꯝ ꯇꯧꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯣꯂꯦꯖ ꯂꯩꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯇꯦꯂꯦꯟ ꯍꯟ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯥꯟꯅ ꯀꯔꯤꯅꯣ ꯈꯪꯉꯀꯥꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇꯕꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯈꯔ ꯃꯁꯛ ꯊꯤꯒꯦꯅ ꯇꯧꯕꯀꯣ ꯍꯦꯛ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯕꯗꯣ ꯃꯌꯥꯝ ꯁꯨꯝ ꯇꯦꯂꯦꯟ ꯑꯣꯏꯔꯒ ꯋꯥꯔꯤꯁꯦ ꯋꯥꯔꯤ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯆꯠꯇꯅ ꯁꯨꯝ ꯂꯩꯕꯁꯤꯅ ꯍꯥꯏꯇꯥꯔꯦ ꯈꯖꯤꯛꯇꯪ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄꯗꯣ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯇꯦꯂꯦꯟ ꯍꯟꯇ ꯏꯁꯩ ꯅꯠꯇꯕꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯩꯔꯝꯗ꯭ꯔꯒꯁꯨ ꯇꯝꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯊꯧꯔꯝꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯁ ꯑꯩ ꯗꯥꯏꯂꯣꯛ ꯍꯩꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯁ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯊꯣꯡꯖꯜꯂꯒꯦ ꯍꯥꯏꯔꯤꯁꯤꯁꯨ ꯗꯥꯏꯂꯣꯛꯅꯤ ꯍꯥꯏꯗꯤ ꯉꯁꯤꯗꯤꯅꯦ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯖꯜꯂꯒꯦ ꯉꯁꯤꯒꯤ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣꯅꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯁ ꯑꯣꯟꯊꯣꯡ ꯁꯥꯈ꯭ꯔꯦꯗꯀꯣ ꯉꯁꯤꯁꯦ ꯅꯨꯡꯁꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯁꯨ ꯗꯥꯏꯂꯣꯛꯅꯦꯕ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯒ ꯑꯁ ꯑꯣꯟꯊꯣꯡꯅ ꯁꯥꯈ꯭ꯔꯦꯗꯀꯣ ꯉꯁꯤꯒꯤ ꯅꯨꯡꯁꯥꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯁꯤꯕ ꯇꯥꯔꯦ ꯃꯤ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯑꯁ ꯀꯝꯗꯧꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯎ ꯋꯥ ꯌꯥꯟꯊꯠꯂꯤꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯏꯁꯥꯅ ꯊꯥꯡꯅ ꯌꯥꯟꯁꯤꯟꯖꯕ ꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯤꯅꯦꯕ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯒ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯗꯥꯏꯂꯣꯛꯁꯦ ꯏꯁꯥꯗ ꯂꯣꯏꯅ ꯂꯩꯀꯣ ꯑꯗꯨꯝ ꯗꯥꯏꯂꯣꯛ ꯍꯩꯇꯦ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯇꯧꯗ꯭ꯔꯤꯕꯒꯤ ꯍꯩꯇ꯭ꯔꯤꯅꯦ ꯇꯧꯔꯀꯥꯟꯗ ꯑꯝꯇꯪ ꯌꯦꯡꯉꯣ ꯍꯩꯕꯅꯦꯕ ꯀꯣꯜꯁꯦ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯄꯥꯈꯠꯂꯦ ꯑꯩ ꯀꯣꯜꯁꯦ ꯂꯧꯈꯠꯇꯧꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯏꯁꯩ ꯈꯟꯒꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯂꯦꯕ ꯑꯗꯣ ꯌꯦꯡꯉꯒꯦ ꯂꯧꯈꯠꯂꯒ ꯍꯜꯂꯣ Hello, good evening, Miss Annie. ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Nene Sabitine, hook up the ꯑꯧ ꯅꯦꯅꯦ ꯁꯥꯕꯤꯇ꯭ꯔꯤ ꯂꯥꯏꯇꯝꯖꯝ ꯇꯔꯥꯝꯅ ꯅꯤꯅꯦ ꯑꯣꯛꯆꯔꯤ ꯑꯩꯁꯤꯕꯨ ꯗꯥꯏꯂꯣꯛ ꯇꯧ ꯌꯥꯔꯛꯀꯗ꯭ꯔꯅꯤ ꯇꯧꯔꯤꯁꯤꯕꯨ Is that a tool or a kind of ꯏꯁ ꯑꯗꯨꯅꯤ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯤꯅꯤꯅꯦ On a city, Haiba Hitaba, Hector Taura again, I say, Uncle Winnie, Mamma, another Taugian and I. ꯁꯤꯡꯅꯔꯦꯅꯦ ꯑꯩꯈꯣꯏꯅꯤꯗ Sinari me, I go miss Mutatamu. ꯊꯝꯖꯒꯦ ꯊꯝꯒꯦ ꯅꯤꯅꯦ ꯀꯩꯅꯣ ꯍꯧꯔꯛꯀꯦꯀꯣ ꯑꯈꯥꯛ ꯑꯔꯥꯎꯒ ꯌꯥꯎꯔꯛꯇꯧ ꯃꯥꯜꯂꯦ ꯅꯤꯅꯦꯒꯤꯁꯦ ꯍꯧꯔꯛꯑꯣ ꯅꯤꯅꯦ Miss Mutatamiro. Ibunga, oi, Hugalone, Pungena, Puntarutare, Napana, Labuta, Sampuku, exactly, don't Napana, La O, Anka, Napan, Matin, Kitapang, Napana, Yao, have the noite, so what they. Ibunga, quite mad, the go, no, not but a quacks had no quite out, loud, Tumbum, Zabon County. Kari, nang to hire brought, nang down the games, Hana lady, Aduga. Kuzina is Puntaruta Salabu Napana, Labutan after Napana, what nan, Sam, the Tamsinan, have to do. Loading the Zus hadn't be out so the winner. Napa, Mulaga, you, Naman, hiding, and when had to hide even the Kangaba. Aduga no Masiday that Tum than a lake, Napana, what by now, I can't Duga. Nung games Hana lady, Aduga. Habulu, Aduga Yaro. Imas. Akwai masu ji ware ngang ko ai da geng sun tan da kun ma ji kar yin ge he geng san bai wa na te ai hai je sa sa hogalu na pa la ga na ngo da he cha hela ba ai di ne yi ga da ba ya nga si di habak tau ga da ba ni as akwai ma ji ko nang na nung dang da na ma si dai ji da sao lien la na tau bu do ta ja ning dre ai ju ta ri me nang tau bu do loi na ba wo akwai dia du tau ja ra ju Adum, Natana Hugatarga, I told the week, no in a pan, and I want to tell me like I should like there. Aduna, Ayaki, Aina, Sour, and the Tony, near Malaga, Puspara, near Tony, Adonang, Adu, Tigapiro, then, Nang, Egi Tabaki, but not there. Aduna, ne, Hogolo, Baba Hogoluko, Napala, Aniko, Napala, I want to come and Hambria, Napana, Masida, what not Tabak ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯧꯕꯨꯛꯇꯒ ꯅꯪꯅ ꯈꯤꯇ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯗꯦꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕꯅꯤ ꯅꯪꯅꯦ ꯍꯧꯒꯠꯂꯣ ꯑꯩ ꯃꯃꯥ ꯀꯩꯅꯣꯅꯦ ꯅꯆꯥ ꯅꯨꯄꯥꯗꯨꯕꯨ ꯑꯩꯅ ꯂꯧꯕꯨꯛꯇ ꯉꯥꯛꯇ ꯊꯥꯔꯣ ꯍꯥꯏꯕ ꯅꯪꯅ ꯊꯥꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯣ ꯃꯣꯏ ꯇꯥꯇꯣꯟ ꯑꯩꯅꯅꯦ ꯍꯥꯏꯔꯕꯅꯦꯕꯀꯣ ꯑꯝꯇ ꯍꯧꯒꯠꯂꯣ ꯅꯄꯥꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯄꯥ ꯂꯥꯛꯑꯒ ꯉꯥꯡꯉꯅꯤ ꯍꯥꯏꯕ ꯉꯁꯥꯏꯅ ꯊꯣꯛꯈ꯭ꯔꯗꯥꯏꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯕ ꯂꯧꯕꯨꯛ ꯌꯧꯔꯛꯇꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯌꯧꯔꯛꯇꯦ
ꯀꯔꯤꯅꯣꯕ ꯅꯣꯏ ꯅꯆꯥꯅꯨꯄꯥꯁꯤꯅ ꯈꯜꯂꯛꯀꯅꯤ ꯑꯣ ꯑꯗꯨꯅꯤ ꯑꯩꯅ ꯅꯪ ꯅꯆꯥꯅꯨꯄꯥꯁꯦ ꯈꯔ ꯍꯧꯗꯣꯛꯑꯒ ꯄꯨꯕꯤꯈꯣꯅ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤꯀꯣ ꯃꯄꯥ ꯑꯩꯉꯣꯟꯗꯅꯦ ꯌꯥꯝ ꯇꯥꯏꯅꯕꯤꯔꯅꯨ ꯅꯪ ꯅꯆꯥꯅꯨꯄꯥꯁꯦ ꯅꯪ ꯑꯁꯤꯈꯛꯁꯦ ꯅꯪꯅ ꯈꯔ ꯋꯥꯔꯛꯆꯕ ꯉꯝꯅꯕ ꯑꯩ ꯅꯪꯉꯣꯟꯗ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥꯁꯦ ꯑꯗꯨ ꯅꯪ ꯈꯔꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯍꯣꯔꯦꯟ ꯂꯥꯛꯁꯟ ꯑꯩ ꯐꯨꯒꯦ ꯃꯥ ꯌꯦꯡꯉꯣꯕ ꯃꯥ ꯂꯧꯕꯨꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏ ꯂꯥꯛꯇꯦ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣꯕ ꯁꯤꯕꯣ ꯈꯪꯗꯦ ꯑꯁꯥꯏꯗ ꯂꯝꯄꯥꯛꯇ ꯀꯥꯈꯠꯂꯒ ꯂꯥꯏꯖꯤꯡꯗꯒ ꯒꯦꯝ ꯁꯥꯟꯅ ꯂꯩꯈ꯭ꯔꯕꯁꯨ ꯈꯪꯄꯣꯠꯇꯦꯗ ꯇꯥꯇꯣ ꯃꯤꯁ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ 하가짜리 니네 사비트리 ꯃꯁꯤꯗꯤ 라이톤 ꯗꯥꯏꯔꯦꯛꯅꯤ ꯀꯩꯅꯣ ꯅꯤꯅꯦꯒꯤ direct ꯗꯥꯏꯂꯣꯛꯁꯤꯗꯤ ꯗꯥꯏꯔꯦꯛꯅꯤ ꯀꯩꯅꯣ 다이렉네 ꯃꯤꯁ ꯊꯝꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯤꯅꯦ ꯌꯥꯝ ꯊꯥꯖꯗꯅ ꯉꯁꯤꯒꯤ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯑꯍꯥꯟꯕ ꯀꯣꯂꯔꯗꯤ ꯉꯁꯤꯒꯤ 30 ꯂꯩꯈ꯭ꯔꯦ ꯗꯥꯏꯂꯣꯛꯇꯤ ꯑꯝꯇ ꯇꯧꯔꯝꯃꯨ ꯌꯥꯗꯕ ꯑꯣ ꯃꯤꯁ ꯑꯩꯁꯦ ꯏꯁꯩ ꯁꯛꯄꯁꯨ ꯐꯥꯗꯦ ꯍꯩꯇꯦ ꯍꯦꯛꯇ ꯅꯤꯛꯏ ꯑꯗꯨꯏꯗꯤ ꯃꯁꯤꯗꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯔꯒꯦꯅ ꯖꯥꯅꯤ ꯇꯧ ꯃꯤꯁꯦ 이사이 파데 하이제 이사이 마샬락 이사이 마 하이라케부거 타번 송하위 뚱데 레이하위 더도 파드네네 ꯐꯥꯗꯦꯗ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯅꯦ ꯏꯁꯩ ꯁꯛꯎ ꯍꯥꯏꯕꯗ ꯃꯤꯄꯥꯏ ꯍꯧꯕ ꯃꯤꯁꯨ ꯂꯩ ꯗꯥꯏꯂꯣꯛ ꯇꯧ ꯍꯥꯏꯕꯗ ꯃꯤꯄꯥꯏꯕ ꯃꯤꯁꯨ ꯂꯩ ꯑꯗꯣ ꯍꯩꯖꯕꯤ ꯏꯁꯥꯒꯤ ꯍꯦꯛ ꯈꯤꯇꯪ ꯂꯥꯏꯗꯧꯅ ꯊꯣꯛꯄꯗꯣ ꯑꯣ ꯑꯩ ꯑꯝꯇ ꯇꯧꯗ꯭ꯔꯤ ꯗꯥꯏꯂꯣꯛꯇꯣ ꯉꯁꯤ ꯈꯛꯇꯅꯤ ꯃꯤꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯕ ꯏꯁꯥꯁꯦ ꯑꯗꯨꯅꯦ ꯑꯩ ꯅꯤꯅꯦꯅ ꯀꯣꯜꯒ ꯐꯪꯉꯒ ꯗꯥꯏꯂꯣꯛ ꯇꯧꯔꯛꯀꯗ꯭ꯔꯣꯕ ꯇꯧꯔꯤꯁꯤꯕꯣꯅ ꯈꯜꯂꯨꯔꯦ ꯇꯧꯔ ꯑꯣ ꯊꯝꯖꯔꯒꯦ ꯃꯤꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯤꯅꯦ ꯁꯥꯕꯤꯇ꯭ꯔꯤ ꯇꯣꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯨꯒ ꯅꯤꯂꯀꯥꯟꯇ ꯑꯦꯀꯦ ꯅꯣꯡꯃꯥꯏꯊꯦꯝ ꯃꯥꯂꯦꯝꯉꯥꯟꯕꯤ ꯏꯃꯥ ꯏꯕꯦꯝꯃꯜ ꯅꯤꯡꯊꯧꯀꯣꯡ ꯅꯔꯁꯤꯃꯥ ꯄꯥꯕꯨꯡ ꯑꯥꯔꯖꯦꯇꯤ ꯊꯣꯛꯆꯣꯝ ꯁꯥꯄꯝ ꯂꯥꯏꯕꯨꯡꯗꯒꯤ ꯑꯕꯣꯏ ꯀꯣꯟꯊꯧꯖꯝ ꯇꯔꯥꯝꯅꯣꯛꯆꯔꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯗꯥꯏꯂꯣꯛꯇꯣ ꯍꯧꯔꯛꯑꯕꯔꯥ ꯆꯦꯟꯖ ꯇꯧꯀꯣ ꯃꯤꯁꯇꯔꯤ ꯉꯁꯤꯁꯦ ꯑꯣꯏꯍꯦꯡꯕ ꯀꯣꯂꯔꯁꯤꯡꯅ ꯗꯥꯏꯂꯣꯛ ꯇꯧ ꯌꯥꯗꯕꯒꯤ ꯂꯣꯟꯁꯨ ꯈꯣꯏꯔꯛꯑꯦ ꯗꯥꯏꯂꯣꯛ ꯇꯧ ꯌꯥꯗꯕꯒꯤ ꯑꯗꯨꯒ ꯈꯥꯕ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ ꯋꯥꯈꯜꯅ ꯏꯔꯥꯡ ꯂꯥꯡꯕꯅꯦ ꯏꯃꯥ ꯂꯥꯏꯃꯥ ꯄ꯭ꯔꯦꯃꯤꯂꯥ ꯇꯔꯥꯝꯅꯣꯛꯆꯔꯤ ꯃꯌꯥꯝ ꯑꯕꯨꯡꯉꯣ ꯃꯆꯥ ꯅꯤꯉꯣꯝꯕꯝ ꯀꯩꯅꯣ ꯃꯤꯁ ꯑꯅꯤꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏꯗꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯒꯤꯅꯤ ꯉꯁꯤꯁꯦ ꯃꯌꯥꯝ ꯎꯕꯗ ꯅꯣꯛꯆꯔꯤꯅꯤꯅꯦ ꯕꯨꯡꯉꯣ ꯃꯆꯥ ꯅꯅꯥꯎ ꯀꯣꯟꯊꯧꯖꯝ ꯇꯔꯥꯝꯅꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯃꯥꯏ ꯕꯦꯃꯟ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯇꯥꯏꯌꯦ ꯍꯜꯂꯣ Good afternoon. Good afternoon ꯇꯔꯥꯝꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯀꯥꯎꯈ꯭ꯔꯕꯣ ꯀꯩꯅꯣ ꯅꯣꯛꯇꯅ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯇꯦꯂꯦꯟ ꯍꯟꯁꯦ ꯀꯩꯗꯧꯁꯦꯕ ꯍꯧꯖꯤꯛ ꯍꯜꯂꯣ ꯊꯝꯈ꯭ꯔꯦ ꯃꯁꯤꯅꯤ ꯄꯥꯈꯠꯇꯅ ꯊꯝꯈ꯭ꯔꯤꯅꯤ ꯃꯥꯏꯁꯦꯀꯣ ꯍꯜꯂꯣ Hello, good evening, Miss Afternoon. Good evening, afternoon. Kari mami kaubibage? Miss, Hazabay afternoon, Didi, Minata, Sarangpatagi, Imani. Haima, Ima Minata. Taramnokchari kari isi mathel. imaga loi kawge tawise ngasi Kari mathel chabikrage? Jang ina hawbai ja sida kai da honi kobi masoi siga aduga aruga iron bu man Miss. Kobi masoi ga lura. Adu su hawbani. Hawe do kaino ngati de ai de sum khoi toina phangan tingni khara no gorinda ta sigen to bada de phone de tatya ne wa ya dira adum lekhiba si de ta phangan ne de ta ho gen to ni Miss. isi ima haujalo ꯁꯤꯁꯦ ꯀꯩꯅꯣꯒ ꯋꯥꯒꯁꯦ ꯀꯃꯥꯏ ꯉꯥꯡꯗꯧꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯜ ꯑꯃ ꯇꯥꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯑꯥꯎ ꯊꯥꯒꯠꯄꯅꯦ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯕꯅꯤ ꯃꯤꯒꯤ ꯅꯨꯃꯤꯠ ꯌꯥꯎꯕꯅꯤ ꯉꯁꯤ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯇꯥꯛꯇꯣꯏꯅꯤ ꯃꯤꯁ ꯉꯁꯤ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯖꯣꯏ ꯑꯥꯎ ꯑꯗꯨꯅꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯏꯆꯦ ꯏꯃꯥ ꯍꯧꯖꯜꯂꯣ ꯑꯩꯒꯤ ꯃꯣꯅꯣꯂꯣꯛꯀꯤ ꯃꯃꯤꯡꯅ ꯇꯔꯥ ꯆꯠꯄꯤ ꯏꯃꯥ ꯁꯤꯒꯤ ꯂꯨꯄꯥ ꯆꯥꯝꯃꯁꯦ ꯇꯔꯥ ꯆꯠꯄꯤ ꯈꯤꯇ ꯀꯥꯏꯕꯤꯔꯛꯎꯕ ꯀꯔꯤꯗꯧꯅꯕꯅꯣꯅꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯄꯥꯒꯤ ꯁꯣꯔꯥꯠꯀꯤ ꯃꯕꯣꯛ ꯃꯃꯥꯏ ꯇꯥꯕꯒꯤ ꯊꯥꯅꯅꯕꯅꯦ ꯍꯣꯏ ꯏꯃꯥ ꯀꯥꯏꯈ꯭ꯔꯤꯒꯦ ꯁꯣꯔꯥꯠꯇꯨꯕꯨ ꯑꯌꯨꯛꯂ ꯅꯨꯡꯊꯤꯜꯂꯅꯦ
ꯑꯌꯨꯛꯇꯒꯤ ꯏꯃꯥ ꯕꯦꯛ ꯀꯠꯄ ꯌꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯊꯥꯒꯦ ꯇꯧꯕꯅꯤꯗ ꯏꯃꯥ ꯍꯣ ꯐꯔꯦ ꯐꯔꯦ ꯃꯈꯥꯁꯤꯗꯅꯦ ꯂꯨꯄꯥ 2 ꯆꯠꯄꯤ ꯑꯃ ꯊꯥꯔꯦꯔꯒ 10 ꯆꯠꯄꯤꯁꯤꯡꯁꯤꯅ ꯃꯊꯛ ꯊꯪꯉꯒ ꯊꯥꯒꯗꯕꯅꯤꯀꯣ 2ꯅ ꯍꯥꯟꯅ ꯊꯥꯕ ꯌꯥꯗꯦ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯑꯍꯟꯁꯤꯡꯅ ꯇꯧꯕꯗꯣ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯒꯦ ꯁꯥꯕꯤꯇꯤ ꯅꯪꯒꯤ 10 ꯆꯠꯄꯤ ꯑꯆꯣꯏꯕꯒ ꯂꯩꯕꯔꯅꯦ ꯏꯅꯦ 10 ꯆꯠꯄꯤꯁꯦ ꯁꯨꯝ ꯍꯟꯇꯣꯛꯈꯤꯕꯗ 10 ꯆꯠꯄꯤꯁꯦ ꯈꯤꯇꯪꯗꯤ ꯃꯟꯖꯨꯅꯔꯦ ꯈꯔ ꯁꯦꯒꯥꯏꯕꯁꯨ ꯌꯥꯎꯏ ꯏꯅꯦ ꯑꯗꯣ ꯂꯩꯗꯤ ꯂꯩ ꯌꯥꯒꯗ꯭ꯔꯥ ꯏꯅꯦ ꯊꯥꯅꯅꯕ ꯁꯦꯝꯃꯤ ꯌꯥꯅꯤ ꯑꯣ ꯃꯌꯦꯛꯇꯣ ꯌꯥꯎꯔꯒ ꯂꯣꯏꯔꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯏꯅꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯣ ꯁꯨꯔꯦ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯐꯒꯅꯤ ꯏꯅꯦ 이베마 세세 నంగి ꯇꯔꯥꯆꯠꯄꯤꯗꯣ 이스 이마 ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯗꯤ ꯁꯥꯇ꯭ꯔ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯏ ꯍꯥꯏꯕ ꯊꯣꯡꯅꯥꯎꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯤ 이마 ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯒꯥꯏꯔꯕ ꯄꯩꯁꯥꯁꯤꯕꯨ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯑꯣ ꯀꯔꯤꯁꯨ ꯃꯔꯣꯟ ꯊꯣꯛꯄ ꯅꯠꯇꯦ ꯄꯨꯡ ꯌꯩꯕꯅ ꯄꯨꯡ ꯌꯩꯕꯒꯤ ꯏꯁꯩ ꯁꯛꯄꯅ ꯏꯁꯩ ꯁꯛꯄꯒꯤ ꯕꯥꯃꯣꯟꯒꯤ ꯂꯥꯏꯁꯨ ꯐꯣꯇꯣꯁꯨ ꯃꯔꯣꯜ ꯑꯃꯇ ꯊꯣꯛꯑꯣꯏꯅꯦ ꯁꯦ ꯏꯪꯒꯤꯇꯥ ꯑꯗꯨꯝ ꯌꯦꯡꯉꯒꯅꯦ ꯂꯩꯖꯍꯧꯒꯗꯕ ꯉꯥꯛꯇꯅꯤꯀꯣ ꯁꯦ ꯄꯨꯔꯣ ꯆꯠꯂꯣ ꯑꯁ ꯕꯤꯠꯀꯁꯤꯗꯤ ꯇꯦꯛꯏꯍꯦ ꯍꯅꯨ ꯍꯅꯥ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯐꯕ ꯂꯩꯁꯥꯕꯤꯅꯦ ꯇꯧꯔꯤꯁꯤꯒ ꯃꯈꯨꯠ ꯃꯁꯥꯅ ꯐꯖꯔꯤꯕ ꯄꯩꯁꯥꯁꯤꯒ ꯍꯥꯏꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯅꯣꯛꯅꯕ ꯇꯥꯔꯦ ꯑꯩ ꯑꯣ ꯆꯠꯂꯣ ꯀꯔꯤꯁꯨ ꯂꯧꯔꯔꯣꯏ ꯃꯤ ꯅꯪꯒꯤ ꯄꯩꯁꯥꯗ ꯀꯅꯥꯅꯁꯨ ꯌꯦꯡꯉꯣꯏ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯩꯁ ꯃꯁꯤ ꯔꯥꯒ ꯇꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯄꯩꯁꯥ ꯊꯥꯎꯔꯒꯦ ꯀ꯭ꯋꯥ ꯌꯥꯝꯗꯦ ꯌꯥꯝꯃꯛꯈꯤꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯙꯨꯝ ꯀꯥꯡꯅ ꯃꯥꯅ ꯆꯤꯛꯄꯩꯁꯨ ꯇꯨꯝꯗꯦ ꯈꯤꯛꯈꯤꯇꯥ ꯙꯤꯟ ꯍꯩꯁ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯊꯥꯏꯕ ꯄꯩꯁꯥꯁꯤꯗꯤ ꯐꯣꯡꯅ ꯐꯖꯈꯤꯗꯦꯗ ꯏꯁꯩꯁꯦ ꯇꯥꯟ ꯀꯥꯏꯒꯤꯅꯦꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯩ ꯅꯣꯡꯊꯛꯇ ꯌꯦꯡꯕ ꯊꯥꯔꯒ ꯄꯩꯁꯥꯁꯤ ꯈꯨꯠꯁꯤꯅ ꯃꯥꯔꯒ ꯊꯪꯅꯕꯁꯤꯗ ꯏꯟꯁꯤꯟꯒꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯄꯩꯁꯥꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯟꯁꯤꯜꯂꯛꯏꯅꯦ ꯑꯁꯨꯛ ꯊꯤꯕ ꯄꯩꯁꯥꯁꯤꯕꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯏꯟꯁꯤꯟꯒꯦ ꯌꯥꯗꯦ ꯁꯤꯁꯨ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧ ꯂꯩꯔꯦ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯏꯁꯩ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯁꯤꯡꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯏꯕꯦꯝꯃ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ 10 ꯆꯠꯄꯤꯗꯨꯗꯤ ꯌꯥꯗꯕꯗꯨꯗ ꯕꯥꯃꯣꯟ ꯂꯥꯏꯗꯤ ꯃꯔꯣꯟ ꯊꯣꯛꯇꯕꯅꯤ ꯕꯥꯃꯣꯟ ꯂꯥꯏꯗꯨꯗ ꯀꯜꯂꯝꯃꯨ ꯍꯥꯏꯗꯅ ꯅꯪ ꯑꯩꯒꯥꯁꯤꯡꯅ ꯁꯨꯝ ꯇꯧꯕꯅꯤꯗ ꯑꯁ ꯑꯩꯒꯥꯒꯤ ꯋꯥꯇꯥꯁꯤꯗꯤ 10 ꯆꯠꯄꯤꯅꯦ 10 ꯆꯠꯄꯤ ꯊꯦꯡꯀ꯭ꯌꯨ ꯃꯤꯁ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯦ ꯏꯃꯥ ꯃꯤꯅꯥꯇꯥ ꯆꯔꯥꯡꯄꯥꯠꯇꯒꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯦ ꯀꯣꯏꯌꯝꯗꯤ ꯈꯤꯇꯪ ꯆꯥꯎ ꯈꯤꯇꯪ ꯆꯥꯎ ꯃꯥꯅ ꯆꯤꯛꯄ ꯁꯨꯡꯇꯨꯝ ꯇꯨꯝꯗꯦ ꯊꯤꯜ ꯍꯥꯏꯕꯗ ꯂꯤꯂꯥ ꯃꯃꯤꯡꯗꯨ ꯀꯥꯎꯈ꯭ꯔꯦ ꯌꯥꯝ ꯐꯖꯕꯅꯦ ꯂꯤꯂꯥꯗꯨꯁꯨ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯏꯆꯦ ꯏꯃꯥꯅ ꯅꯅꯥꯎ ꯀꯣꯟꯊꯧꯖꯝꯁꯦ ꯀꯧꯔꯛꯇꯦ ꯑꯩ ꯉꯁꯥꯏꯅ ꯀꯧꯖꯈ꯭ꯔꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣꯅꯤꯅꯤ ꯃꯦꯝꯆꯥꯅ ꯃꯤꯁ ꯅꯤꯝꯂꯥ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯀꯗꯣꯏꯅꯣꯅ ꯍꯥꯏꯁꯦ ꯐꯥꯗꯣꯏꯖꯥꯠꯂꯣ ꯑꯃꯨꯛ ꯀꯅꯥꯅ ꯄꯤꯊꯣꯛꯇꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯀꯔꯣꯝ ꯃꯥꯏꯀꯩꯗꯅꯣ ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦꯅꯦ ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯃꯤꯁ ꯑꯅꯤꯁꯦ ꯉꯁꯤ ꯑꯌꯨꯛꯀꯤ ꯍꯥꯏꯕꯤꯔꯛꯑꯦ ꯉꯥ ꯀꯧꯇꯥ ꯇꯤꯟ ꯐꯤꯁ ꯏꯪꯂꯤꯁꯀꯤ ꯂꯣꯟꯅꯦ ꯑꯗꯨꯅ ꯃꯃꯥ ꯕꯤꯃꯣꯂꯥ ꯀꯣꯟꯁꯝ ꯑꯗꯨ ꯈꯛꯇꯗꯤ ꯅꯠꯇꯦ ꯆꯥꯈꯤꯕꯗꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯗꯨꯝ ꯌꯦꯔꯨꯝ ꯊꯣꯡꯕꯁꯨ ꯌꯥꯎꯋꯦ ꯑꯁ ꯑꯔꯨꯟꯊꯤꯌꯥ ꯃꯥꯟꯗꯣꯞ ꯃꯌꯥꯏ ꯆꯪꯂꯒ ꯄꯩꯁꯥ ꯊꯥꯕꯁꯨ ꯌꯥꯝ ꯄꯥꯈꯠꯄꯅꯤ ꯁꯦꯜ ꯊꯥꯒꯦ ꯃꯊꯪ ꯆꯪꯒꯦ ꯈꯜꯂꯤꯉꯩ ꯁꯨꯔꯥꯠ ꯂꯣꯏꯈꯤꯕ ꯌꯥꯎꯋꯦ ꯍꯥꯏ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯄꯥꯜꯂꯦ ꯂꯣꯏꯈꯤꯕꯕꯨꯗꯤ ꯌꯥꯎꯗꯦꯕ ꯑꯗꯨꯒ ꯅꯅꯥꯎ ꯀꯣꯟꯊꯧꯖꯝꯅ ꯉꯁꯥꯏ ꯀꯧꯖꯈ꯭ꯔꯗꯥꯏꯅꯦ ꯑꯩꯅ ꯅꯅꯥꯎ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏꯁꯦ ꯃꯤꯁ ꯑꯅꯤ ꯑꯩ ꯀꯧꯔꯛꯇꯦꯀꯣ ꯐꯖꯩ ꯍꯥꯏꯔꯨꯕꯩꯔꯥ ꯃꯤꯠꯀ ꯊꯛꯑꯦ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯅꯅꯥꯎꯒꯤ ꯗꯥꯏꯂꯣꯒꯅꯤ ꯑꯣ ꯍꯟꯖꯤꯜꯂꯦ ꯑꯗꯨꯗꯤ ꯗꯥꯏꯂꯣग ꯒꯥꯏꯗꯤꯡꯂꯨ ꯄꯥꯜꯃꯩ ꯅꯔꯁꯤꯃꯥ ꯏꯆꯦ ꯏꯪꯕꯤ ꯌꯨꯝꯅꯥꯝ ꯊꯥꯒꯠꯆꯔꯤ ꯀꯅꯥꯅꯣ ꯌꯥꯝ ꯎꯈ꯭ꯔꯕꯅꯦ ꯃꯦꯇꯥꯂꯤꯀꯥ ꯐ꯭ꯔꯤꯠꯋꯥꯏꯒꯤ ꯍꯧꯖꯤꯛꯇꯤ ꯉꯥꯏꯈꯣ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯋꯥꯏ ꯕꯥꯂꯣꯕꯥꯁꯤꯅ ꯄꯥꯝꯃꯤ
이제 पूर्णिमासी थागतजरी इबुंगांगोम थांगमैबन मथंगी कॉल लौखतजगे हेलो हेलो ताराम नोचरी मिंग लाइफम हाइबियू कक्सिंगदगी नारायण दिनेश नाराम दिनेश ताराम नोचरी करी मथेल चाबिख्रगे मिस ngakidi kena tong nga thonge nga thong jin nu agai ri nga thong nga thong sa ba ikai ba male Dinesh kai dau doino sai sai sang na dai kono si tong da ngasi da lo wan tor sai gi de ngasi je ban loi miss dalok se tien ni ko do hadi dalok se ke mating mate te yai ko do yai adum yai ahan ba sina korongan dialogue oi hella loi se Dinesh ahan ba sina korongan ro 3 gi dalok to ja ke oi ma ngai ko dudi Dinesh kaino na gaitri hairom na ne korongan badagi dialogue to ro na hai bane ba do Dinesh ta sinara hoi korongan ba gi ama ite ai ju thamoi pale to matam ne ba ko oh yang faza ani ju sina ani ju sina kai bu ko ba gi ado ahum ju sina thaba to ni mati ama basi ha pa mati am to so wow film maming leba film ngak tani tami na si matang matang serial da hai ibu mo nang ko yum sala sila ne pom ai chalo pom ma tha ma pom ma sina roi bane ai chalo pom hai ibu mo ngai khuri nang kai ta nang sale du mo hai ai khuri nang mo ha ha Hey, sayang ba? Kayo doon lang doon ito mo. Hey, sayang ba? Ibu mo, ay pwede mo mo. Hey, sayang ba? Hado rin lang mo. Hey, nang mapam siya hado yung tuntok ko. Ay, ang piling na lang. Lays na ako na ay mapam siya sugat talo eh. Oh, ako ay laga ay hanam tayo nang. Ay, hindi ka din madu tuloy. Kamo ka? Nang di yaman eh. Mayaman ba mo? Manaw na karam na ka ni. Natte. Ay nang yaman natte. अदुदी करिगे तासों नै बहान उगो मिकुता इनाव इबुंगो हाना कौबिगे नंग चट के हबा चलो हबा आई चलो आई लेसना पुदर सुगा चलो नंग ताऊ नो हने को नंग ताऊ नंग इबुंगो आई जाई थोयम दति कंदियो माला मा सै वरसगे मदु हाना खना गोने थानो 오자 이 자리 뭐다 니가 비오 말하나 나면 저기 원래 고로 부로 이보고 너 가이가 쇼이 할로 아이고 할로 어두고 능 헛들이 알와이 아이 너 오늘 안 기대 라리 딜레이스 나더네 할로 아이고 빌려 할로 아이고 빌려 할로 라시나 잠시 봐요 ai di sagai kulungan bagi munggu sitri bermasa nak tu pena na bahalo halo mesra kaitu ai git inau git hawai na pena na ba nak in ka de gere bermasa halo ni mesra ai sa thamoi pale tai mesra simate loi jala ke ko atuka kayu kayu mo hawa ke Masih nang laibak cibana nang bucala ke ibu ke alam kolang masih kuat lagi. Ngai ko isu sidia, jadi nak hayat masuk. Ini haruroi. Ini tahu ni, unsur sendiri. Jadi nak hayat masuk. Ya Allah, masa tu yang berjaya dia, hanya rasanya lagi hanya tu benda. Aduh, yang tu dengan kali takut terpa, masuk sofa jawab. Hai, nang hal macam yang begini. Aduh, nang di jalan bayaroi, leng dan leng kata benar. Mati lagi kau tu kan, kau tanya mati apa tu?
Yema. Ang ngasi poraliba chakse. Sabi raga. Nauriba pirepto. Nagtahan do piyo tayalma. Ay ngasi poraliba chakse. Achang machag natin. Hanata. Nauna upar lakbo. Rice cooker to. Ano na hanip kong nang iba magtapurapan. Thank you, Miss Enjoy it. Dinesh, yam fazagre. Dinesh ki dialogue singje Dinesh ki yumdugi matonda ka khalaga tawrok po ramdaw male. Loudspeaker thadok pibra. Thadok pi. Makhadaga tawramadi ngasaina laikai myam chenjela ni mi khanare na ahanbagi phunnabai matangdo. Aduga hanubi kainone hanubi ngashini eng chathoni aidi haura roi uncha jo khuire Yama na tawrok bai wani da yam nungai Susmita za sadokre kanai loi shure tawri dai nungku dai loi sadokre tawri dai dimu basi ju khongjale as loi re start ta lei ba mayam se wow na mayam se loi kai re duni yam nungai Dinesh yam thajada ba talent ama lot laga su thanami hai tare Dinesh ta ngahangai di basi aduga isai khak tahan bi bane do ngasi di mu dialogue su auna khudol tambirak pa yam nungai jai hanna thagasari mayam gi mahut sinjaraga su Thank you, ma'am. thagasari Nagi Dinesh collar da kodong cha bizagi ima singam tamma taramnok chari liklai che tombi machamutum ine Anita Konjengbam Laishram Radha liklai taramnok chari iche abe khangembam iche Praneshwari Laurembam SS Ima SS ibe malaima ibong nimai imalai mai sin ibong nimai maitei yai magaisham thagasari oina mandana iche engbi nam iche tombisna umnamak live ta lebiriba kobasi thajar so dumak comment tawbiro o mayam Zenta Quais taram no chiri mathangi caller gi dialogue amuk mayam puna tamina si call au khachege hello minglei from haibiu call tawbira ise nine ama khaki khonjel de ai singna ba phawre hoje hello tang harak pada Kaya may nasa pa dagi sa gising akan ni. Singna ba dumak ni oira mise Simambe. ada nine dialogue hekta hojal puna faida ko Hawja lagi do dumi. Isa na nila masala dumi sabiro. machan ya Sandara ni. Kali mo banalong di bogtum han ba dum lagi di bo pung ni pan ta la bo da. Hagol ni nang bo sai sing khong ma tam jaw le ba. Hagol lo. To akhoi ma ni hong le di taw dong ni ba che. Nga tang tum ba da ba. Dam khoi rao lao dong ni ba che. Nga ai hong dong te ni ya. To na mo ni bi le di che. Na mo ni bi do khoi na ma le do. Adu ta hol lo ba do. Na lai che ko ho ho du kai di no ba. Ma na ma mo ni bi ka ka da na ma na na ta hol la ni ba che. Mai hagol lo ko ai tum di ni ho sa ho hagol ka dai ni. Hey, nana magalok tana ba funa de. Yangoy, nang ju khiyengnya, mawoy da kan da ne, nang ne, nana magalok tana ri di mai ne, nang ina sa de nang magalok tana ren khano, nang nuai ga tra ha, nang nuai ga tro. Oi ma, ai ngon da din ya, isa ni pin lok tana ba yaro. Ta phuri ka da ban. Ado, akhoi na ma din ya, ma cha de ngon da lok tana ba yaro. Ma nang ne akhoi na ma ka kan ka ta bu do. Ado akhoi na ma ne ai su si tere ba ima nang ne. Nang yam phata ba ne, nang yam phata ba ni ko. Nang ai ngon da wa sai hai ka hai ni. Ai sandara ni nang hemale nang adamai na taw gon ko na buni jigen na ma sin thamal na nang naw taw ra bane bana hagolo sa khong do la ko hagolo ko ai thong ba chungwa mo ima ai thong ma mo ko na ma ma sangam de hai ni nang hagolo ni nang ko ima ai thong ba mo ko hoi phare nang ngam dra ban ne ima nei khong ba du ta le da na tu ye ngo ba se mau le ye ne se ngai ba hite ni ba se ma mo ti ka khat na ne ma ne ma mo ti wa ti ne ma se ma ne ngon da pa ko ne pang chi da chi doi ne ba pa ko ne pang chi da chi doi ne ba wo ima ai ji yum da le ni ka ngai ge ka do ge nang bo na mo ti da so lu ke da ro ge hoi bi ma nang ne atum ba dum tharo ima sabi nang atum ba dum tharo ko sa pi ma khong ro ge ko na ho le sa ro ra ko lo ko
ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯐꯅꯤ ꯏꯃꯥꯅ ꯍꯦꯛ ꯊꯣꯡꯗꯣꯛꯎꯔꯁꯨ ꯑꯗꯨ ꯆꯥꯛꯈꯨꯝꯗꯣ ꯐꯝꯃꯒꯅꯦ ꯅꯪ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯎꯔꯣ ꯑꯗꯨꯅ ꯐꯅꯤꯀꯣ ꯏꯃꯥ ꯍꯣꯏ ꯑꯩ ꯇꯧꯔꯒꯦ ꯁꯦꯕꯥꯗꯣ ꯅꯣꯏꯒꯤ ꯁꯦꯕꯥꯗꯣ ꯑꯩ ꯇꯧꯔꯒꯦꯀꯣ ꯏꯆꯟ ꯑꯅꯤ ꯂꯣꯏꯁꯜꯂꯒꯦ ꯏꯆꯟ ꯁꯥꯔꯛꯑꯣ ꯃꯆꯟ ꯁꯥꯔꯛꯑꯣꯅ ꯍꯥꯏꯕꯗꯨꯗ ꯉꯥꯏꯔꯤꯕꯅꯤ ꯁꯣꯝꯗ ꯃꯆꯟꯁꯦ ꯁꯥꯔꯒꯦꯅ ꯉꯥꯏꯔꯤꯕꯅꯤ ꯄꯥꯡꯁꯤꯜꯂꯛꯀꯗ꯭ꯔꯥ ꯁꯣꯝꯗ ꯉꯥꯏꯕꯅꯦ ꯑꯗꯣ ꯁꯨꯝ ꯄꯥꯡꯕꯤꯔꯛꯇꯕꯗ ꯑꯩꯁꯦ ꯀꯣꯜꯂꯔ ꯃꯌꯥꯝꯁꯤꯅ ꯆꯩ ꯇꯥꯔꯦꯅ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯅꯠꯇꯦ ꯌꯦꯡꯉꯨꯅꯦ ꯉꯥꯏꯔ ꯂꯩꯌꯦꯅ ꯂꯥꯞꯅ ꯂꯩꯅꯕꯩ ꯃꯑꯣꯡꯗ ꯑꯝꯇꯁꯨ ꯀꯧꯔꯛꯑꯣ ꯁꯣꯝꯗꯒꯤ ꯍꯥꯎ ꯑꯝꯇ ꯈꯨꯝꯕꯤꯌꯣ ꯏꯃꯥꯒꯤꯗꯤ ꯃ ꯁꯟꯙꯥꯔꯥꯅꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯄꯨꯡ 9 ꯇꯥꯔꯕ ꯍꯧꯒꯠꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯕꯨ 이모, 아이도 꽝 맞다 범다 보셔놓아 봐. 아두가네요. 싸르 감다 호걸락게. 싸르 감다 보선비로. ꯍꯩ ꯍꯧꯖꯤꯛꯇ ꯍꯧꯅꯅꯦ ꯇꯟꯕ ꯍꯧꯔꯗꯤ ꯀꯥꯟꯅꯔꯣꯏ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯇ ꯍꯧꯅꯅꯦ ꯀ꯭ꯋꯥ ꯆꯥꯕ ꯇꯝꯒꯅꯨꯀꯣ ꯅꯨꯄꯤꯅ ꯀ꯭ꯋꯥ ꯆꯥꯕ ꯇꯂꯞ ꯆꯥꯕꯗ ꯃꯥꯡꯈꯤꯕ ꯃꯌꯥꯝ ꯅꯪ ꯈꯪꯉꯦꯗꯅ 이마가 ꯍꯧꯖꯤꯛ ꯂꯥꯎꯕꯗ 좀 ꯃꯥꯡꯈꯤꯕ ꯃꯌꯥꯝꯁꯦ 아이고한테도 하리 이마 하나 남다 똑비오미야. ꯍꯩ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯇꯣꯛꯄ ꯉꯝꯗꯦꯅꯦ ꯁꯤꯗ ꯈꯔ ꯄꯣꯊꯥꯔꯤꯕꯅꯤꯅꯦ ꯅꯪꯕꯣ ꯏꯃꯥꯗꯤ ꯆꯤꯡꯉꯛꯀꯅꯨꯅꯦ ꯅꯪꯕꯣ ꯉꯥꯛꯇ ꯇꯨꯝꯒꯦꯅ ꯇꯧꯕꯁꯤꯗꯅꯦ ꯑꯁ ꯅꯣꯏꯁꯤꯅꯅꯦ ꯌꯥꯝ ꯂꯥꯡꯈꯤꯕꯁꯤ나 아스 뚜민두무 봐. 나꽁맨질로. 이마 아이고 하비도 짜 글라스 남강가과 샷 암따가 또 비샬로 이마. 아두나 들어대 하고 똥 엄마로 해봐. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯕꯁꯤ ꯌꯦꯡꯉꯣꯕꯁꯦ ꯃꯃꯥ ꯑꯩꯕꯨ ꯊꯧꯗꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯀꯔꯤꯅꯣꯕ ꯁꯤꯕꯣ 이마 ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯃꯃꯥꯗ 가림 ꯊꯧꯗꯥꯔꯦꯕ 칼로세. 나사등이디 썸나라로이다 bun가ꯛ다네. 이마다 세바 다우르가 좀 분시질 렐라게. ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯇꯧꯔꯗꯧꯅꯤ ꯁꯨꯃꯥꯏꯅ ꯆꯠꯂꯣ ꯑꯩ ꯉꯥꯡꯅꯔꯨꯆꯣ ꯉꯥꯛꯇ ꯇꯨꯝꯒꯦꯕ ꯆꯠꯂꯣꯕ ꯅꯨꯡꯉꯥꯏꯇꯦ ꯀꯣꯜꯂꯔ ꯃꯌꯥꯝꯗꯣ ꯁꯥꯎ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤꯅꯤꯅꯦ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯛ ꯍꯧꯔꯛꯄꯁꯦ ꯃꯃꯧꯗ ꯉꯥꯡꯉꯤꯃꯤꯅ ꯂꯩꯔꯨꯏꯅꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯊꯥꯒꯠꯆꯔꯤꯅꯤꯅꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯀꯣꯜꯁꯦ ꯂꯥꯛꯄ ꯍꯧꯔꯗꯤ ꯑꯗꯨꯝ ꯂꯦꯞꯇꯕꯅꯦ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤꯁꯤꯅꯅꯦ ꯀꯣꯂꯔꯁꯤꯡꯁꯦ ꯀꯣꯜꯁꯦ ꯑꯣꯠꯁꯟꯅꯗꯅ ꯑꯗꯨꯝ ꯂꯩꯕ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯍꯣꯔꯦꯟ ꯀꯣꯜ ꯐꯪꯉ ꯗꯥꯏꯂꯣꯛꯁꯦ ꯇꯧ ꯉꯝꯃꯣꯏꯗ꯭ꯔꯥꯅ ꯑꯃꯨꯛꯁꯨ ꯀꯤꯕ ꯈꯟꯖꯥꯟꯅꯕ ꯀꯣꯜꯁꯦ ꯐꯪꯉꯀꯥꯟꯗ ꯄꯠ ꯂꯥꯎꯅ ꯊꯝꯈꯤꯕ ꯑꯗꯩ ꯑꯃꯨꯛ ꯈꯤꯡꯖꯟꯅꯕ ꯑꯃꯨꯛ ꯇꯧꯔꯀꯥꯟꯗ ꯃꯇꯝꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯧꯋꯦ ꯇꯦꯂꯦꯟ ꯍꯟꯁꯦ ꯑꯗꯨꯒ ꯂꯥꯁ ꯋꯥꯏꯗꯅ ꯄꯥꯈꯠꯄꯒꯤ ꯈꯔ ꯊꯥꯀꯠꯄꯒꯤ ꯈꯔ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯂꯣꯏꯁꯤꯜꯂꯛꯄ ꯀꯥꯟꯗ ꯀꯣꯜꯁꯦ ꯖꯥ ꯍꯦꯛꯇ ꯂꯥꯛꯁꯟꯗꯣꯏꯅꯤ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯥꯡꯉꯕꯣꯛꯇꯒꯤ ꯊꯣꯛꯆꯣꯝ ꯏꯃꯥ ꯀꯩꯅ ꯁꯅꯥꯅꯤꯖꯥ ꯄꯨꯁꯄꯔꯥꯅꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯃꯥ ꯏꯃꯥ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯇꯧꯖꯒꯦ ꯏꯃꯥꯁꯨ ꯗꯥꯏꯂꯣꯛ ꯍꯩꯕꯤꯅꯤ ꯃꯌꯥꯝꯒꯤ ꯄꯦꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤꯁꯨ ꯍꯩꯖꯕ ꯎꯠꯊꯣꯛꯄꯤꯗꯅ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯍꯩꯖꯕ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯗꯥꯏꯂꯣꯛ ꯍꯧꯕꯤꯔꯛꯑꯣ ꯍꯧꯖꯔꯒꯦ ꯑꯌꯣ ꯏꯃꯥ ꯍꯛꯆꯥꯡꯁꯦ ꯉꯝꯗ꯭ꯔꯦꯗ ꯂꯣꯛ ꯂꯥꯏꯍꯧꯔ ꯈꯪꯗꯦ ꯅꯣꯡꯁꯤꯅ ꯆꯤꯐꯦꯠ ꯇꯥꯕꯁꯤꯗ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗꯤꯅꯦ ꯀꯔꯤꯅꯣꯝꯇ ꯁꯨꯔꯨꯔꯒ ꯍꯦꯛꯇ ꯉꯝꯗꯦꯗ ꯑꯩꯒꯤ ꯏꯁꯨ ꯑꯃ ꯂꯩꯔꯝꯕꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯑꯣ 이베마 랑람디 하라게도 이베마 싱엄다 깔루네 싱길 아픔도 띄우네 뭐지 싱 카우라 안되나 뭐도 쟤도 그야 하우 그래 싱세 아이고 굴리야 만 텔레이로드라디 학장세 하바자라도 이베마 굴리야 만 텔레이로기라 이비 하이로이네 하리 아이 했다 누르게 가다이노 레기 세슈 레람바도 가다이도 예 아시들 레이데 아이 했다 누르게 हरे कृष्ण हरे राम राम हरे हरे वा खरेदा इशूसिंसिना पाखोल अमा छिये हयेगा हयदेगा अखोइना अहल ओरपसिदा वादौरी मौसिंसिना अहल हे ओरपगा नुसिदबा मोइसिंसिना हजिकि मतंगी चन्नबीरा खंदे अई हेता लेइरुरगे ओ दुकान सिबु कना लेइबनो दुकान सिबु तनि हाये बबु अई लेइबु Guli amanita tira kami guli nunnya bobo guli maming dubu kari nunnya kau dah ning sing kari semuanya tira jutaan lagi hai berapa ini
ꯀꯩꯅꯣꯅꯦ ꯕꯣꯕꯣ ꯑꯗꯨꯗꯤ ꯐꯤꯂꯝ ꯃꯃꯤꯡꯅꯤꯅꯦ ꯕꯣꯕꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯅ ꯇꯥꯕ ꯁꯦ ꯕꯣꯕꯣ ꯄꯤꯔꯥꯁꯤꯇꯥꯃꯣꯜ ꯄꯤꯕꯣ ꯁꯤ ꯄꯨꯕꯤꯔꯣ ꯕꯣꯕꯣ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯩꯃꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯖꯣꯠ ꯈꯣꯝꯕꯔ ꯀꯩꯅꯣ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕ ꯁꯤꯕꯨ ꯃꯌꯥꯡ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯤꯗ ꯃꯌꯥꯡ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ 이마 거리노네 붕어 이마 거이 누피 fataba leibra nupi kilo amani talawge ima 거리노네 붕어 nupi fataba halbesibo noi mayangse changhande halbese noise jumen sadaba waga nangangi adunane noi kuki nupi ge leito halane akhoi halbese ima asidasu jawrene ima 거리노네 자위 하시고 아시디 저피네나 저피 하고 해때나 누피 fataba 피요 하리 이마디 까야 파칼루레 오 이베마 뭐 칼하이기마 이베마 아다기 저피 fataba khara leibdo tek khanteto tapothola u simayang nupasida pithokrasi madi 저피 하고 해때나 누피 fataba 피로 하리 이마디 까야 파칼루레 세세 이마 이봉어 세세 라우세 이마 기아라오게라 누파 아니라 까이노 이봉어 헥타 끼나마다 토나 사크로 난게 와이세 이마디 후지 타발라 와이라 뚱기 삼세 자 fat바라기 하와자 아들 살로 마탄지 로이제리디마 dialogue se yam phazei ꯌꯥꯝ ꯐꯖꯩ ꯏꯃꯥꯒꯤ ꯗꯥꯏꯂꯣꯛꯁꯦ ꯏꯃꯥꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯏꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯇꯦꯂꯦꯟꯁ ꯌꯥꯝ ꯂꯩ ꯇꯦꯂꯦꯟ ꯌꯥꯝ ꯂꯩ ꯑꯗꯣ ꯏꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯇꯥꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯇꯝꯒꯤ ꯏꯁꯩꯒꯤ ꯑꯗꯨꯒ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯑꯗꯨꯝ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯗꯅ ꯊꯧꯔꯝꯁꯤꯡ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯏꯃꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗꯁꯨ ꯏꯃꯥꯅ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅꯁꯨ ꯏꯆꯥꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯖꯣꯌꯥꯅ ꯍꯥꯏꯁꯦ ꯃꯤꯁ ꯄꯨꯁꯄꯥ ꯃꯤꯁ ꯅꯤꯔꯃꯂꯥ ꯁꯨꯃꯥꯏꯅ ꯅꯣꯏꯍꯜꯂꯣ ꯐꯨꯔꯤꯠꯁꯦ ꯃꯤꯁ ꯅꯤꯔꯃꯂꯥꯗꯅ ꯍꯦꯟꯅ ꯄꯛꯄ ꯍꯦꯟꯈ꯭ꯔꯤ ꯍꯥꯏꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯥꯒꯤ ꯑꯆꯥꯕ ꯂꯤꯠꯅꯗꯅ ꯁꯤꯗꯩꯗ ꯊꯧꯔꯝ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯝ ꯂꯩꯁꯦ ꯈꯪꯗ꯭ꯔꯤꯌꯦ ꯖꯣꯌꯥꯅ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯂꯩꯁꯦ ꯈꯪꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯁꯤꯀꯣ ꯃꯥꯅꯦ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯁꯤ ꯀꯣꯂꯔ ꯑꯃꯇꯪ ꯍꯣꯜ ꯇꯧꯕꯤꯌꯣ ꯉꯥꯛꯇꯪ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯒꯦ ꯗꯥꯏꯂꯣꯛꯁꯦ ꯑꯗꯨꯝ ꯁꯥꯖꯜꯂ ꯇꯧꯕꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯗꯥꯏꯂꯣꯛ ꯑꯃꯁꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯗꯤ ꯑꯩꯕꯨ ꯉꯁꯤꯗꯤ ꯀꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯀꯣꯛꯁꯦ ꯌꯥꯝꯅ ꯂꯨꯝꯃꯤ ꯁꯤꯈ꯭ꯔꯦꯗꯀꯣ ꯇꯧꯔꯤꯁꯦ 이베마 너희부 ꯆꯠꯊꯣꯛꯇꯧꯔꯕ꯭ꯔꯣ 이마 ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯆꯠꯀꯗꯧꯒꯤ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯍꯥꯏ ꯉꯁꯤꯗꯤ ꯌꯥꯔꯒꯗꯤ ꯊꯕꯛꯇꯨ ꯆꯠꯂꯨꯔꯅꯨꯅꯦ ꯏꯃꯥꯕꯨ ꯏꯁꯥꯁꯤ ꯍꯛꯆꯥꯡꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯅꯣꯏꯕꯨ ꯊꯣꯡꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯃꯣꯟ ꯃꯈꯥꯗ ꯒꯨꯂꯤ ꯂꯩꯕꯗꯣ ꯑꯗꯨꯝ ꯆꯥꯁꯜꯂꯣ ꯀꯣꯛꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯅꯦ ꯀꯣꯛ ꯆꯤꯛꯄ ꯅꯠꯇꯦ ꯉꯁꯤꯁꯦ 이마시 마옹 엄마 떠위 야라가디 노이보 자토크라누네 그니노 ꯈꯪꯗꯦꯕ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯃꯁꯤ ꯍꯅꯨꯕꯤꯁꯤꯅ ꯕ ꯑꯣ ꯆꯥꯛꯀꯥꯇꯣ ꯅꯊꯟꯗ ꯊꯤꯔꯒꯅꯦ ꯆꯥꯖꯍꯧꯔꯣ ꯂꯩꯕꯅꯤ ꯑꯁꯤꯗ ꯏꯟꯖꯥꯡꯗꯨꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯉꯝꯕꯅꯤ ꯏꯃꯥ ꯑꯗꯨꯝ ꯒꯨꯂꯤꯗꯨꯒ ꯇꯧꯔꯒ ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯒꯨꯂꯤꯗꯨ ꯆꯥꯊꯣꯛꯑꯣ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ 하다노네 이스 마시보 아이나 코이다나 밤새나 럭키바 이모우두니고 이샤누 바시슈 비시나 하이보다 좀 인데나 삿크라바니네 떠이시 오 이네 아이보 이몽담다 상가가 내려키게다 이네 나트라네 시바 이네 그나노 이네 아이 라이 하이마 이네부 학상 감비다브로 아시디네 학상시 ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯗꯗꯥꯒ ꯏꯅꯝꯃꯒꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯅ ꯊꯕꯛꯇꯣ ꯆꯠꯂꯨꯔꯅꯨ ꯏꯃꯥꯁꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯕꯨ ꯇꯥꯗꯕ ꯃꯈꯩ ꯆꯠꯈ꯭ꯔꯦ ꯆꯠꯆꯔꯁꯅꯨ ꯃꯣꯏꯒꯤ ꯅꯤꯡꯕ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ 이네는 마사 감독이 내려가 뭐니 또이시고 거리는 또이시고 ꯑꯗꯣ
ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ ꯂꯥꯛꯏꯁꯤꯕꯣ ꯏꯅꯦ ꯑꯩ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯈꯣꯝꯕ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯏꯅꯦꯁꯦ ꯃꯅꯨꯡꯗ ꯆꯪꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯧꯒꯠꯆꯒꯦ ꯏꯅꯦ ꯑꯩꯅꯦ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯒꯦ ꯏꯅꯦꯁꯦ ꯀꯣꯛꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯤꯛꯏ ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯣ ꯏꯅꯦ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯊꯣꯡꯉꯝꯃꯦ ꯍꯥꯏꯌꯦ ꯏꯅꯦ ꯊꯤꯔꯒ ꯆꯥꯖꯔꯣꯅ ꯆꯠꯈ꯭ꯔꯦ ꯁꯦ ꯃꯣꯏꯅ ꯊꯣꯛꯄ ꯂꯩꯔꯁꯅꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣꯁꯦ ꯏꯅꯦ ꯑꯩ ꯆꯥꯛꯇꯣ ꯊꯤꯕꯤꯔꯒꯦ ꯑꯗꯨꯒꯅꯦ ꯆꯥꯛꯇꯣ ꯆꯥꯔꯒꯅꯦ ꯒꯨꯂꯤꯗꯨ ꯆꯥꯔꯒ ꯄꯣꯊꯥꯔꯣꯀꯣ ꯑꯩ ꯇꯧꯕꯤꯔꯝꯃꯒꯦ ꯏꯅꯦ ꯍꯣꯏ ꯅꯪꯅ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯔꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯜꯂꯒꯅꯦ ꯏꯅꯦ ꯒꯨꯂꯤꯁꯦ ꯆꯥꯁꯤꯜꯂꯒ ꯄꯨꯛ ꯆꯈꯥꯎ ꯍꯥꯡꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯅꯦ ꯑꯗꯣ ꯆꯥꯁꯤꯜꯂꯒꯅꯦ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯏꯅꯦ 이네 ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯄꯣꯊꯥꯈ꯭ꯔꯒꯦ ꯏꯕꯦꯝꯃ ꯑꯁ ꯍꯩꯗꯦꯅꯦ ꯏꯅꯦ ꯅꯪꯕꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯤꯕꯨ ꯅꯦ ꯁꯦ ꯋꯥꯈꯜꯁꯦ ꯁꯣꯟꯊꯔꯗꯤꯅꯦ ꯍꯛꯆꯥꯡꯁꯨ ꯂꯣꯏꯅ ꯁꯣꯟꯊꯕꯅꯦꯕ ꯑꯗꯣ ꯈꯤꯇꯪ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯊꯣꯛꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯗꯥꯏꯂꯣꯛ ꯍꯥꯏꯁꯦ ꯁꯤꯅꯤꯗ ꯀꯩꯁꯨ ꯅꯠꯇꯦꯗꯀꯣ ꯃꯥꯅꯦ ꯑꯗꯨꯝ ꯉꯥꯛꯇꯪꯒꯤ ꯁꯥꯒꯠꯂꯒ ꯑꯗꯨꯝ ꯈꯣꯜꯂꯩ ꯈꯣꯟꯗꯥꯗꯣ ꯈꯔ ꯅꯧꯊꯕꯤ ꯄꯦꯠꯊꯕꯤ ꯑꯗꯒꯤ ꯈꯔ ꯑꯐꯥꯎꯒꯦ ꯍꯥꯏꯔꯒ ꯈꯔ ꯍꯥꯏꯒꯠꯄꯤ ꯑꯃꯨꯛ ꯖꯠ ꯔꯥꯎꯟ ꯍꯥꯏꯊꯕꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯔꯦꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ Hello. Good Taram. afternoon, Miss. Good evening Taram Nokchari ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗꯒꯤ ꯁꯤꯜꯚꯥꯅ ꯀꯧꯗꯦ ꯃꯤꯁ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯦ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯇꯦꯂꯦꯟ ꯃꯇꯦꯡ ꯑꯃꯇ ꯄꯤꯖꯒꯦ ꯑꯗꯨꯗꯤ ꯍꯧꯖꯤꯜꯂꯛꯑꯁꯤꯀꯣ ꯗꯗꯥ ꯆꯥꯛ ꯆꯥꯔꯁꯦ ꯀꯩ ꯊꯣꯡꯒꯦꯅꯦ ꯉꯥ ꯊꯣꯡꯉꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯆꯠꯂꯣ ꯆꯠꯂꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯃꯤꯁ ꯑꯩ ꯉꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯁꯤꯗ ꯃꯇꯨꯡꯁꯨ ꯃꯌꯥꯝ ꯄꯤ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯒꯦꯕ ꯑꯍꯥꯟꯕ ꯑꯣꯏꯕꯁꯤꯗ ꯊꯛꯀꯠꯂꯦꯕꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯀꯥꯎꯔꯕꯅꯤꯅ ꯑꯗꯣ ꯃꯊꯪꯒꯤꯗꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯔꯣꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯃꯤꯁ ꯍꯣꯏ ꯃꯤꯁ ꯅꯦꯝꯂꯥꯁꯦ ꯐꯠꯇꯕꯤ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯁ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯧꯒꯗꯧꯔꯤꯕ ꯗꯥꯏꯂꯣꯛꯁꯦ ꯃꯌꯥꯝꯇꯪ ꯇꯥꯎ ꯑꯗꯨꯗ ꯐꯠꯇꯕ ꯈꯨꯐꯠꯇꯗꯨꯗꯤꯕꯀꯣ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯐꯠꯇꯕꯩ ꯆꯥꯡꯗꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯧꯒꯗꯧꯔꯤꯕ ꯗꯥꯏꯂꯣꯛꯁꯤꯗꯤ ꯑꯁ ꯑꯔꯣꯏꯕꯤꯅꯤ ꯃꯤꯁ ꯅꯦꯝꯂꯥꯅ ꯇꯧꯔꯛꯇꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯉꯁꯤꯒꯤ ꯂꯥꯏꯞꯇ ꯂꯩꯕꯤꯕꯗ ꯏꯆꯦ ꯔꯣꯕꯤꯇꯥ ꯏꯟꯗꯣꯝꯆꯥ ꯔꯇꯅꯥꯒꯨꯔꯨ ꯃꯌꯨꯝ ꯀꯨꯏꯔꯦ ꯂꯥꯏꯞ ꯆꯥꯠꯇ ꯎꯗꯕ ꯏꯟꯗꯣꯝꯆꯥꯁꯦ ꯌꯨꯝꯒꯤ ꯑꯆꯤꯟꯕ ꯁꯨꯝ ꯂꯩꯕꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯖꯕ ꯏꯕꯨꯡ ꯔꯤꯁꯤ ꯈꯨꯃꯟ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯏꯕꯦꯌꯥꯏꯃ ꯂꯩꯃ ꯖꯣꯌꯥ ꯇꯔꯃꯤꯅꯦꯇꯔ 2 ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯕꯤꯃꯣꯂꯇꯥ ꯗꯦꯕꯤ ꯌꯥꯏꯐꯕ ꯌꯨꯝ ꯊꯥꯒꯠꯆꯔꯤ ꯅꯥꯔꯟ ꯕꯥꯕꯨ ꯊꯤꯡꯕꯥꯏꯖꯝ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯌꯥꯏꯄꯣꯛ ꯇꯣꯝꯆꯩꯅꯤ ꯅꯆꯦ ꯕꯕꯥꯅꯤꯅꯦ ꯍꯥꯏ ꯄꯥꯈꯠꯂꯤꯗ ꯑꯃꯨꯛ ꯇꯧꯗꯕꯅꯤꯅ ꯉꯁꯤꯗꯤ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯃꯒꯨꯟ ꯈꯪꯍꯧꯕ ꯇꯥꯔꯦꯗꯅ ꯏꯆꯦꯒꯤ ꯃꯒꯨꯟꯁꯦ ꯄꯥꯈꯠꯄ ꯀꯩꯅꯣꯝ ꯇꯧꯔꯦꯕꯣ ꯑꯃꯨꯛ ꯇꯧꯗꯕꯅꯤ ꯑꯗꯣ ꯌꯥꯝ ꯁꯥꯡꯗꯕꯤꯗ ꯃꯇꯦꯡ ꯉꯥꯛꯇꯪ ꯇꯧꯔꯛꯀꯦ ꯑꯗꯣ ꯄꯥꯈꯠꯂꯁꯨ ꯏꯁꯩꯗ ꯄꯥꯈꯠꯄꯁꯤꯗꯤ ꯁꯨꯔ ꯃꯦꯟ ꯇꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯏꯆꯦ ꯑꯗꯨꯒ ꯗꯥꯏꯂꯣꯛ ꯇꯧꯕꯗꯗꯤ ꯁꯨꯔ ꯌꯥꯎꯗꯕꯅꯤꯅ ꯀꯩꯁꯨ ꯄꯥꯈꯠꯂꯁꯨ ꯁꯣꯏꯔꯣꯏ ꯈꯪꯗꯦꯕꯣ ꯌꯦꯡꯉꯛꯀꯦ ꯏꯁꯩ ꯍꯩꯔꯒ ꯗꯥꯏꯂꯣꯛ ꯍꯩꯇꯦ ꯍꯥꯏꯁꯦ ꯄꯛꯆꯗꯦ ꯑꯗꯨꯒ ꯗꯥꯏꯂꯣꯛ ꯍꯩꯔꯒ ꯏꯁꯩ ꯍꯩꯇꯦ ꯍꯥꯏꯕꯁꯤꯁꯨ ꯄꯛꯆꯗꯦ ꯑꯗꯨꯅ ꯑꯅꯤꯃꯛꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯦꯕ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯍꯥꯟꯕꯒꯤ ꯈꯔ ꯀꯣꯜ ꯔꯤꯡ ꯆꯠꯄꯁꯦ ꯄꯥꯈꯠꯄꯅꯤ ꯄꯥꯏꯈꯠꯂꯛꯄ ꯍꯜꯂꯣ ꯍꯥꯏꯕꯁꯤꯁꯨ ꯄꯥꯈꯠꯄꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯃꯊꯟꯇ ꯑꯗꯨꯝ ꯇꯞ ꯐꯔꯛꯄꯅꯤ ꯇꯞꯅ ꯅꯣꯔꯃꯦꯜ ꯂꯥꯛꯑꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯆꯦꯒꯤ ꯗꯥꯏꯂꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯀꯔꯣꯝꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯔꯣꯝꯗ ꯄꯥꯏꯈꯤꯕꯅꯣ ꯑꯗꯨ ꯌꯦꯡ ꯇꯥꯔꯦ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯈꯪꯒꯦꯁꯦ ꯍꯧꯔꯒꯦꯀꯣ ꯍꯧꯖꯜꯂꯛꯑꯣ ꯍꯪꯅꯤꯕꯨ ꯅꯥꯀꯣꯡ ꯅꯥꯝꯃ ꯃꯦꯟꯒꯦ ꯃꯦꯜꯂꯨ ꯂꯤꯡꯁꯥ
ꯂꯤꯂꯤꯁꯥ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯌꯥꯝꯕꯨꯡꯗ ꯃꯤꯅ ꯁꯥꯟꯅꯔꯒ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯂꯤꯂꯤꯁꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯉꯁꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯏꯕꯦꯝꯃ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯇꯝꯅꯕꯒ ꯑꯝꯇ ꯅꯪꯍꯧꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯈꯪꯗꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯇ꯭ꯔꯦ ꯑꯩ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯐꯖꯕ ꯋꯦꯕ ꯁꯦꯔꯤꯁꯀꯤ ꯃꯇꯥꯡꯗꯣ ꯃꯥꯜꯂꯦ ꯃꯥꯅꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯀ ꯍꯥꯏꯔꯒ ꯍꯦꯟꯃꯦꯠ ꯎꯞꯄ ꯊꯣꯛꯂꯛꯄꯗꯣ ꯃꯊꯪꯒꯤꯗ ꯇꯧꯒꯦꯅ ꯈꯜꯂꯝꯕꯅꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯃꯔꯝ ꯆꯠꯈ꯭ꯔꯦ ꯃꯇꯨꯡꯒꯤꯗ ꯐꯖꯅ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯈꯔ ꯐꯖꯍꯟꯁꯦ ꯏꯆꯦ ꯍꯥꯏꯗꯤ ꯇꯧꯒꯦꯅ ꯇꯦꯟꯃꯜꯂꯗꯤ ꯈꯜꯂꯝꯕꯅꯦꯕ. ꯐꯖꯕ ꯑꯃ ꯈꯪꯍꯧꯗꯦ ꯅꯣꯛꯀꯦ ꯇꯧꯔꯁꯨ ꯀꯞꯀꯦ ꯇꯧꯔꯁꯨ ꯀꯞꯍꯧꯔꯔꯣꯏꯕ ꯂꯣꯏꯊꯣꯛꯈꯤꯕꯅ ꯍꯥꯟꯈꯤꯗꯅ ꯑꯁ ꯐꯖꯅ ꯇꯧꯒꯦꯅ ꯈꯜꯂꯝꯕꯅꯤ ꯀꯂꯥꯛꯄꯁꯦ ꯅꯤꯛꯄ ꯌꯥꯎꯁꯜꯂꯛꯑꯦꯅ ꯅꯣꯏ ꯄꯤ ꯇꯥꯔꯛꯀꯦ ꯇꯧꯔꯀꯥꯟꯗ ꯍꯪꯒꯠꯈꯤꯕꯗꯨꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤꯗꯤ ꯏꯆꯦ ꯑꯗꯣ ꯀꯥꯎꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯊꯪꯒꯤ ꯑꯔꯥꯛꯄ ꯀꯣꯂꯔꯗ ꯇꯥꯏꯅꯔ ꯂꯣꯏꯔꯦ ꯇꯥꯏꯅꯒꯦ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯏꯆꯦ ꯇꯣꯝꯕꯤ ꯅꯃꯩꯔꯥꯛꯄ ꯃꯤꯁ ꯑꯅꯤꯕꯨ ꯁꯛ ꯎꯠꯄꯤꯌꯣ ꯌꯦꯡꯒꯦ ꯁꯨꯝ ꯀꯔꯤꯅꯣꯃ ꯁꯦꯝꯃꯤꯕꯒꯤꯅꯦ ꯏꯆꯦ ꯁꯣꯏꯗꯅ ꯎꯠꯂꯛꯑꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯅꯤꯆꯟꯗ꯭ꯔ ꯃꯣꯏꯔꯥꯡꯆꯥ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯏꯆꯥ ꯑꯅꯤꯒꯤ ꯗꯥꯏꯂꯣꯛꯇꯣ ꯇꯥꯕꯗ ꯏꯃꯥꯗ ꯁꯣꯝꯗ ꯋꯥꯟꯊꯔꯦ ꯑꯗꯨꯒ ꯏꯃꯥ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯏꯃꯥ ꯖꯥꯃꯤꯅꯤ ꯃꯃꯥ ꯖꯥꯃꯤꯅꯤ ꯏꯁꯤꯡꯗꯤ ꯊꯥꯅꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ 이거보다 잘하잖아요. 가자그래 잘한다 가자그래 이마지나 마치 좀 미르 프레젠트 하고 살루야 봐 할라거나 다이로 떠올라면 막 정말 난기가 마마도 폰데 남바는 미시 그냥 그러면 operation tawa halakpoda ngai ba imagi mid operation tauba ko yang ngai ma mitki ngaudong lauthoi ra ima kamai tawna ka ngaudong khetue dana aduga sama hapa mitta dum tek te kai dana ima kai su thoidokpa tawdana amuk keno tawbase yam nungai re ado doctor chatlure hakchang nungaite gan leithoktadana hoje mu talent han saruk yaraktani maje hoji dialogue phajaba am tawraktorabani yong ima ko gi matawse yam tamjaningai ni ima jo kano ge apange ma tawrake apange kayam pange yenge hoji ima idan chita ningo mawa apange hauroi ma Karinone angang na no tigi lai nang na siyo hayam dana nang na do mangia na sungwa ngang jane da mane boksina ade da no madi lai aduga makan dong chale si ai ade awang no ka khale mo ai adu si mo hala mane ada sa ki no era yam sang da bani ma wa gi di che magana chek mo haira ma satkriba mane pokuna no mane maya ni pa do la pa ga chek mo ka hai de tumi ja ke na sunga nge ye du ga chek mo hala ma sakhi ye phe law ba yaroi haraga phe law rok pai matang da ningsing ai kanam da phe law ba yaroi phe da law chen gi du ne Thagachari Dumagara isa na tawding jata bada isai se nungai da nungsi do dialogue tawre nungai do paglong da nungsi ai bisa ni wan jaw dia ba adana isu ne nupi ama khyawe nupa nipan ne isu nupa nipan gi menung da ama khaktang yaw ba adana isa nupi jo ama khyawe pi ba ma si gi menung da ne ai din nupi ja nungsi ja ba ado isu do nupi thungdre adana nungsi ye na tum taw
ima khoi mayamna nuksibiba thagachari ꯃꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯒꯤ ꯃꯤꯠꯁꯦ ꯃꯄꯥꯟ ꯊꯣꯛ ꯌꯥꯗꯅ ꯏꯃꯨꯡꯗ ꯂꯩꯌꯦ. hoi pothabiyu ima potharaga laibiyu ꯍꯣꯏ ꯌꯥꯔꯦ ꯊꯝꯖꯔꯒꯦ. hoi thagachari Amarjit Luwang Wangkhem Mejina taram nokjari mathangi call amuk lokhachage matam se am lairaktre caller amani gumba khudong saba pijage. Hello. Hello. Taram nokjari ming leifam haibiu. Misai lamidong dengdi. Au jeng bi kay mathen sabirage. Masih saugi ma thong kanggongo. Haubani. Ado iseng asidi kay daw se ba? Dialogue nga tiyam tawag. Dialogue se. Nokpadegi. Nokpadegi. Hai nokpade. Ado nokpadegi se je. Koi atopa community gi lol tawba se. Nati. Hoi. Mayam sum iche gi taja se lahora kanda niksing jahori ni mayam sum Ngahawan YD kayam taramde. Adubo sum athing balai kibana haitare. Athing sum lairakibagi ko. Hanadi lila drasu drama da so loina yaramidana. Aikhoi bakta adum thogle haitare yausang sport ki fancy dress drama da ko. Adum Muslim saraga dagidi tribe saraga adum tholakpa yawe ba. Do thing balai gre duna tawba se mo thing abani na mayam hek tawba hek de yare nok phade gi haraga tawsan ki ba do akoina khamba ngam hodo matang da dum ta thokhi su yaudra adugi su mayam knowledge oi hona ba haida ningsing jai ni yam nuai jai che gi tamina jage mayam ga nok phade gi dalo hobiro Hojera. Kadai chakrabanu ni janu padubo. Kadai da legrab janu ni. Da legri ni madi. Khoi chopna legri ni. Chira khoi chopna legri ni. Ibungo. Ai di nangbu da thirui. Hogolo. Baba wa haige. Lao. Baba, kari tawre, kari tana sige. Ibungo nang lam yam hendo ribra kainum tawriye. If aina kari tawrage, kanana mu kari hajalage. Nang che, lam yam hendo ribra kainum tawri. Adu baba, aina kari tawrage ba. Kaisubudi tawba na teda. Nang che, chawrak labani na. Ipa na pakhalin min he. Ay bo pakhang bhabgi type ka. Pakhapinu. Ipa wa hage. Munna taw nang se. Jawrak le ha namana ba ngauksin na baga tinagan ko. As suktil le tinaro baba. Suktin tinaro. Namana ba ngauksin na baga ne tinaraga surup thaktana. Tau lakanu ko. As kada degi surum no. Suk tau he tau ro. Suk thak he thao. Aduga ne nang video game pai duna ne. Mata mangham bagadi tau nu ko. Suk tau he tau ro. Baba, suk tau he tau ro. Facebook yeng duna Facebook do pai duna ne. Mata mangham ba tau nu ko. As kadai degi Facebook no angang na bu Facebook paye bro. Adu degi ne na khoji WhatsApp ka pai dina ne WhatsApp ka hang dina ne yeng laga ne mata mangham ba tau nu ko. As suk tau he tau ro. Ipa na hairi se Hojiki matamda angang singje yamna mangnare. Adunani aina taunu harise. Adunani ne ipana harise. Ado taunu ko. As sutau he taurueba. Wajana haibada illakna tauko. As sutau he tauru. Hojik nakhoi nakhong nakhul hantuk tuna ne namisu tarak kadawre aduna ne
ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯀꯣ ꯑꯁ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯔꯣꯏ ꯍꯥ ꯂꯣꯏꯖꯔꯦ ꯃꯤꯁ ꯍꯜꯂꯣ ꯑꯌꯤꯡꯕꯤꯒꯤ ꯏꯆꯦ ꯑꯌꯤꯡꯕꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯌꯥꯝ ꯐꯖꯩ ꯐꯖꯕꯅꯦ ꯅꯣꯛꯐꯗꯦꯒꯤ ꯃꯤ ꯃꯃꯤꯡ ꯆꯠꯂꯤꯕ ꯗꯥꯏꯂꯣꯛꯅꯤ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯁꯨ ꯃꯈꯟ ꯃꯈꯟꯅꯤꯀꯣ ꯑꯗꯨ ꯃꯤꯁ ꯀꯩꯅꯣꯝꯇ ꯃꯇꯦꯡꯗꯒ ꯇꯧꯔꯛꯈꯤꯒꯦ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯍꯥꯞꯆꯜꯂꯣ ꯁꯣꯔꯥ ꯆꯠꯄꯒꯤꯅꯦ ꯑꯩꯅ ꯁꯣꯔꯥ ꯑꯍꯥꯟꯕ ꯆꯠꯄꯗꯅꯦ ꯗꯨ ꯀꯦꯄꯥꯁꯤꯇꯤ ꯍꯦꯟꯖꯟꯈ꯭ꯔꯦ ꯗꯨ ꯀꯦꯄꯥꯁꯤꯇꯤ ꯍꯦꯟꯖꯟꯈ꯭ꯔꯦ ꯑꯗꯨꯔ ꯏꯆꯦ ꯑꯗꯨ ꯄꯩꯁꯥ ꯊꯥꯕ ꯄꯩꯁꯥ ꯊꯥꯕꯁꯤꯗ ꯁꯨꯝ ꯊꯥꯔꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯞ ꯃꯄꯨ ꯕꯥꯃꯣꯟꯁꯦ ꯁꯤꯁꯦ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗꯒꯤ ꯑꯍꯟꯗꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯃꯥꯝꯇꯣꯞ ꯃꯄꯨꯗꯨꯅ ꯐꯝꯗꯧꯕ ꯃꯐꯝꯗꯨꯗ ꯕꯥꯃꯣꯟ ꯑꯍꯟꯗꯨꯅ ꯐꯝꯃꯝꯃꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯁꯨꯝ ꯊꯥꯔꯒ ꯆꯠꯂꯒ ꯃꯥꯅ ꯅꯥꯀꯟꯗ ꯐꯝꯃꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯥꯝꯇꯣꯞ ꯃꯄꯨꯗꯨ ꯑꯣꯏ ꯃꯥꯜꯂꯦ ꯑꯍꯟꯗꯨꯒ ꯊꯥꯔ ꯂꯥꯏꯔꯤꯛꯇ ꯈꯨꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯃꯥꯝꯇꯣꯞ ꯃꯄꯨꯒꯤ ꯕꯥꯃꯣꯟꯁꯤꯅ ꯍꯣꯏ ꯅꯪꯅ ꯊꯥꯔꯤꯗꯣ ꯑꯣꯟꯅꯔꯦ ꯑꯩꯉꯣꯟꯗꯅꯤ ꯑꯗꯒꯤꯗꯤ ꯑꯩꯁꯦꯀꯣ ꯉꯁꯥꯏꯒꯤ ꯏꯉꯥꯎ ꯉꯥꯎꯔꯒꯀꯣ ꯍꯥꯏ ꯂꯧꯊꯣꯔꯛꯑꯣ ꯊꯥꯔꯛꯑꯣ ꯍꯥꯏ ꯑꯩꯅ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯌꯥꯏ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯇꯣꯞ ꯂꯧꯊꯣꯛꯑꯦ ꯑꯗꯨꯗ ꯃꯉꯣꯟꯗ ꯊꯥꯏꯌꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯅꯣꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤꯗꯤ ꯑꯩꯒ ꯆꯥꯃꯤꯟꯅꯔꯤꯕ ꯏꯆꯦꯗꯨꯁꯨꯅꯦꯀꯣ ꯄꯩꯁꯥꯁꯨ ꯊꯥꯕꯁꯤꯗ ꯃꯥꯝꯇꯣꯞ ꯃꯅꯨꯡꯗ ꯊꯥꯕꯁꯤꯗ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯋꯥꯠꯂꯝꯕꯖꯥꯠꯅꯤ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯃꯥꯅ ꯊꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯄꯩꯁꯥꯁꯨ ꯂꯦꯝꯃꯒ ꯄꯩꯁꯥꯁꯨ ꯃꯁꯤꯡꯁꯦ ꯍꯦꯟꯅ ꯂꯦꯝꯃꯕ ꯑꯁ ꯑꯩꯁꯦ ꯀꯗꯥꯏꯗ ꯋꯥꯠꯂꯝꯃꯤꯖꯥꯠꯅꯣꯅ ꯃꯥꯁꯦ ꯊꯣꯛꯐꯝꯒꯤ ꯃꯟꯗꯤꯔ ꯃꯌꯥꯏꯒꯤ ꯊꯣꯛꯐꯝꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯑꯩꯅ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯂꯦꯞꯄꯝꯃꯤꯗꯨꯅ ꯄꯩꯁꯥ ꯂꯦꯝꯃꯤ ꯂꯩ ꯑꯩꯈꯣꯏꯗꯤ ꯊꯣꯛꯂ ꯅꯣꯛꯄꯁꯤ ꯊꯣꯔꯥ ꯉꯥꯛꯇꯪ ꯐꯝꯃꯒ ꯑꯗꯨꯝ ꯊꯥꯖꯗꯅ ꯊꯦꯡꯅꯕ ꯊꯣꯛꯄ ꯊꯧꯗꯣꯛꯁꯦ ꯈꯜꯂ ꯏꯊꯟꯗ ꯑꯗꯨꯝ ꯅꯣꯛꯑꯒ ꯂꯩꯗꯅꯅꯦ ꯃꯤꯅ ꯎꯔꯒ ꯑꯁ ꯀꯩꯅꯣꯝꯈꯜꯂꯝꯒꯗ꯭ꯔꯥꯅ ꯑꯃꯨꯛꯁꯨ ꯄꯥꯈꯠꯄꯤ ꯑꯗꯨꯒ ꯃꯊꯟꯗꯁꯨ ꯑꯗꯨꯝ ꯅꯣꯛꯑ ꯂꯩꯔꯝꯕꯅꯤ ꯏꯆꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯑꯃ ꯂꯩ ꯈꯨꯅꯤꯁꯦ ꯑꯗꯨꯝ ꯆꯠꯂꯁꯤ ꯂꯥꯎꯕ ꯃꯁꯤꯗꯤ ꯂꯩ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯂꯩꯑꯦ ꯂꯥꯏꯕꯛ ꯀꯠꯄꯩ ꯏꯆꯦꯒꯤ ꯂꯥꯏꯕꯛ ꯀꯠꯄꯩ ꯋꯥꯔꯤꯁꯤꯗꯅꯦ ꯁ꯭ꯀꯨꯜꯗ ꯁꯨꯝ ꯀꯩꯅꯣ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯦ ꯑꯗꯨꯝ ꯂꯥꯏꯕꯛ ꯀꯠꯂ ꯆꯪꯅꯩꯗꯅꯀꯣ ꯑꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯄꯝꯕ ꯃꯤ ꯑꯃꯗ ꯑꯩꯈꯣꯏ ꯁꯨꯝ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯃꯥ ꯂꯦꯞꯄꯝꯕ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯑꯗ ꯃꯉꯣꯟꯗ ꯇꯛ ꯂꯥꯎꯅ ꯑꯩꯁꯦ ꯀꯠꯂ ꯆꯪꯉꯦ ꯑꯗꯨꯝ ꯏꯃꯥ ꯉꯁꯥꯏ ꯂꯦꯞꯄꯝꯕꯗꯣ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯣ ꯂꯦꯞꯄꯝ ꯊꯣꯡꯖꯤꯟ ꯃꯄꯥꯟꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯗꯅꯅꯦ ꯌꯥꯎꯋꯦ ꯑꯗꯨꯝ ꯈꯔ ꯌꯥꯎꯈꯤꯌꯦ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤꯗ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯩ ꯃꯥꯡꯕꯒꯤ ꯑꯗꯨꯝ ꯂꯣꯏꯖꯔꯦ ꯃꯤꯁ ꯅꯣꯡꯃꯩ ꯃꯥꯡꯕꯒꯤ ꯊꯧꯗꯣꯛꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯄꯣꯠꯅꯤ ꯑꯁ ꯍꯟꯗꯛꯇꯤ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯃ ꯀꯩꯅꯣ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯂꯤꯖꯒꯦ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯀꯤꯔꯤꯕ ꯑꯩꯈꯣꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯀꯤꯔꯤꯁꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯕꯩꯅꯦꯕ ꯀꯤꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯄꯥꯏꯗꯕ ꯄꯨꯂꯤꯁꯁꯦ ꯀꯩꯁꯨ ꯀꯤꯗꯦꯗꯅ ꯆꯩꯒ ꯄꯥꯏꯔ ꯂꯩꯕꯗꯣ ꯑꯗ ꯃꯌꯥꯝꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯒꯥꯅ ꯀꯤꯔꯒ ꯂꯩꯔꯤꯁꯦ ꯅꯣꯡꯃꯩꯗꯣ ꯄꯥꯏꯕꯒꯤꯅꯦꯕ ꯍꯟꯗꯛꯇꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯄꯥꯏꯕ ꯅꯣꯡꯃꯩꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯩꯔꯝꯗ꯭ꯔꯕ ꯃꯥꯡꯈ꯭ꯔꯕ ꯍꯪꯅꯔꯦ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯃꯥꯡꯈꯤꯕꯒꯤ ꯁꯛꯇꯝꯗꯣ ꯄꯥꯏꯔꯒ ꯂꯩꯔꯝꯃꯒ ꯄꯥꯏꯔꯝꯗꯕꯒꯤ ꯁꯛꯇꯝꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯕ ꯉꯁꯥꯏꯒꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯁꯤꯗꯤ ꯅꯣꯡꯃꯩꯁꯤꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯅꯣꯡꯃꯩꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦꯅ ꯊꯤꯔꯛꯄꯅꯤ ꯁꯥꯔꯅ ꯑꯗ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡ ꯄꯥꯎ ꯐꯥꯎꯅꯈꯤꯒꯦꯅ ꯑꯩꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣই ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯑꯗ ꯑꯩꯅ ꯍꯥꯟꯅ ꯊꯤꯕ ꯍꯧꯕꯅꯦ ꯀꯩꯅꯣ ꯇꯧꯕꯗ ꯍꯟꯗꯛꯀꯤ ꯀꯨꯀꯤ ꯂꯥꯟꯁꯤꯗ ꯅꯣꯡꯃꯩꯗꯣ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯂꯥꯛꯄꯗ ꯌꯥꯎꯈ꯭ꯔꯕ꯭ꯔꯥꯅ ꯑꯩꯁꯦ ꯍꯥꯟꯅ ꯍꯧꯕꯅꯦ ꯊꯤꯕ ꯍꯧꯕꯅꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯑꯗꯨꯝ ꯊꯤꯅꯔꯦ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯊꯤꯕ ꯌꯥꯎꯗ꯭ꯔꯦ
ꯊꯦꯡꯖꯜꯂꯛꯄ ꯃꯇꯝ ꯈꯔꯁꯨ ꯑꯣꯏꯕꯗ ꯊꯤꯕ ꯈꯔ ꯑꯃ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯅ ꯊꯤꯕꯅꯦ ꯍꯧꯖꯤꯛꯁꯨ ꯊꯤꯔꯤꯕꯅꯦꯕ ꯌꯥꯎꯔꯝꯗꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯅꯣꯡꯃꯩꯁꯦ ꯅꯣꯡꯃꯩꯁꯦ ꯁꯤꯅꯤ ꯅꯣꯡꯃꯩ ꯌꯥꯎꯔꯝꯗꯕꯅꯦꯕ ꯁꯤ ꯁꯥꯔꯅ ꯅꯣꯡꯃꯩ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅ ꯍꯥꯏꯔꯛꯄꯅꯦꯕ ꯅꯣꯡꯃꯩ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯣꯡꯃꯩ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯤꯅꯤ ꯑꯗꯩꯗꯤ ꯁꯤꯒꯤ ꯅꯣꯡꯃꯩꯁꯤꯅꯦ ꯅꯣꯡꯃꯩ ꯌꯥꯎꯔꯤꯁꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯍꯤꯡꯁꯤꯗ ꯃꯤꯀꯜꯁꯦ ꯐꯥꯕ ꯑꯩꯗꯤ ꯚꯣꯏꯁ ꯇꯥꯗ꯭ꯔꯕ ꯁꯥꯔꯅ ꯚꯣꯏꯁ ꯊꯥꯔꯛꯄꯗꯣ ꯄꯨꯁꯄꯥꯅ ꯉꯔꯥꯡꯒꯤ ꯂꯥꯟꯗꯨꯗ ꯑꯗ ꯅꯨꯃꯤꯠꯁꯦ ꯈꯣꯡꯖꯣꯝꯗꯁꯨ ꯂꯥꯟ ꯇꯧꯕ ꯅꯨꯃꯤꯠꯅꯦꯕ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯨꯔꯤꯅ ꯅꯣꯡꯃꯩꯁꯦ ꯍꯧꯖꯤꯛꯀꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯃꯅꯤꯡꯁꯤꯗ ꯑꯣꯏꯔꯤꯅꯦꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯅ ꯁꯤꯗ ꯀꯥꯞꯄ ꯂꯥꯎꯕ ꯍꯦꯛꯇ ꯅꯣꯡꯃꯩ ꯗꯥꯡ ꯑꯗꯩꯗꯤ ꯕꯣꯝ ꯃꯌꯥꯝ ꯀꯥꯞꯇꯅ ꯇꯧꯕꯗꯨꯗ ꯑꯩ ꯋꯥꯈꯜꯗꯅ ꯅꯨꯃꯤꯠꯇꯨꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯑꯒ ꯉꯁꯥꯏꯒꯤ ꯃꯣꯏꯁꯨ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯀꯥꯞꯁꯟꯅꯕꯅ ꯇꯧꯕꯗꯩ ꯑꯔꯩꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯛꯇꯅ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯁꯤ ꯆꯦꯟꯁꯤꯜꯂꯒ ꯅꯣꯡꯃꯩꯗꯨ ꯄꯨꯔ ꯆꯠꯈ꯭ꯔꯕ ꯁꯤꯅꯤ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯨꯏꯁꯤꯅ ꯑꯩꯗꯤ ꯐꯣꯇꯣꯁꯨ ꯎꯗꯕ ꯑꯗꯒꯤ ꯚꯣꯏꯁꯁꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯅꯤꯡꯗ ꯅꯣꯡꯃꯩ ꯀꯥꯏ ꯆꯠꯈ꯭ꯔꯦꯅ ꯍꯪꯉꯝꯕꯁꯤꯗ ꯗꯥ ꯕꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔꯁꯤꯅ ꯀꯥꯎꯏꯅꯦꯅ ꯍꯥꯏꯔꯛꯄ ꯑꯩꯁꯨ ꯃ꯭ꯌꯨꯖꯤꯛ ꯁꯦꯝꯃꯤꯉꯩꯗ ꯀꯥꯎꯏ ꯈꯣꯠꯂꯤ ꯁꯨꯝ ꯍꯥꯏꯅꯔꯛꯄꯁꯤꯗ ꯀꯔꯤꯅꯣ ꯅꯣꯡꯃꯩꯁꯤꯕꯨ ꯅꯣꯡꯃꯩ ꯑꯁꯥꯡꯕ ꯑꯃꯗꯤ ꯂꯩꯌꯦꯕ ꯅꯣꯡꯃꯩ ꯑꯁꯥꯡꯕꯁꯤꯕꯨ ꯃꯥꯡꯈ꯭ꯔ ꯖꯥꯠꯂꯅꯦ ꯁꯤꯅꯦ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯀꯩꯝꯇ ꯍꯥꯏꯖꯗ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃꯩꯁꯤꯕꯨ ꯃꯥꯡꯈ꯭ꯔ ꯖꯥꯠꯂꯅ ꯈꯜꯂꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯡꯃꯩ ꯌꯥꯎꯗꯕꯒꯤ ꯄꯥꯏꯕ ꯑꯣꯏ ꯂꯩꯔꯝꯕ ꯑꯇꯩꯅ ꯑꯃꯨꯛ ꯈꯜꯂꯨꯏꯁꯤꯅ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯑꯁꯥꯡꯕꯗꯣ ꯑꯗꯨ ꯂꯩꯔꯛꯇ꯭ꯔꯖꯥꯠꯂ ꯀꯅꯥ ꯄꯨꯈ꯭ꯔꯖꯥꯠꯅꯣꯅ ꯑꯃꯨꯛ ꯈꯜꯂꯤꯕ ꯑꯩꯅ ꯑꯃꯨꯛ ꯁꯣꯝꯗ ꯊꯤꯔꯨꯏꯁꯤꯅ ꯉꯁꯥꯏꯒꯤ ꯁꯥꯔꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯃꯆꯥꯗꯨꯅꯦꯕ ꯏꯟꯁꯄꯦꯛꯇꯔ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯕꯅꯤꯅ ꯅꯣꯡꯃꯩꯗꯣ ꯃꯆꯥ ꯄꯥꯏꯔꯦ ꯅꯣꯡꯃꯩꯗꯤ ꯌꯥꯎꯔꯝꯗꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯝꯕꯅꯦ ꯅꯣꯡꯃꯩ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯤꯅꯦꯕ ꯑꯩꯗꯤ ꯁꯣꯝꯗ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡꯗꯨꯗꯗꯤ ꯉꯥꯎꯔꯦ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯖꯔꯒꯦ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ Senior Citizen Welfare Forum Manipur ACWFM Wangbal Thobal Manipur Senior Citizen Welfare Forum Manipur gi maikai digi members sing the kariguma matang khangan jari madudi hayeng jun gi tang taraga taruk English singani kunga mari nungthil pung tara nithoi makhai tarakpa matamda Senior Citizen Welfare Forum Manipur gi General Body Meeting ama IRDEO Wangbal gi auditorium da pangthuk charagani khana jagadaba agenda singdi ahan bada Progress of the Forum Annual 2023-24 Ani Subada Election Nomination for New Office Barrier for the term of 2023-24 Loinana Atay Hiram Singda Khanani Nagani Member Singna Hariba General Body Meeting asi Matam Chana Lapiduna Sarugabira Naba Nolukchari Kangan Zariba Dr. N. Kunjo Singh Secretary ACWFM Wangbal Thobal Manipur ब्रेक की मतुंग दा हना मयाम बुताराम न उच्चरी मयाम अरोइब कोलर ओइजरगे कोलर अमतंग मयाम द खुदोल तमजगे दुगा मखा तारक पदसु डायलॉग नुसिबा मसु मयाम पुना मु तामिनसे असिगे अरोइब कोलर ना करी डायलॉग तो बिरकपगे मिनसे मयाम पुना हेलो गुड आफ्टरनून गुड इवनिंग ताराम न उच्चरी मिंग लेफम हाइबियो मिस कनो खोंजांग दगी सितलजित खोंसांग दगी को ngasi aroiba collar ni ado isagi haijabase kari tawbidoino wari macha tien mam clear ke ya dum yai hawra ge de koi ge nupa kano to thabak chubu jat jane ba adu da ma je koi ge mayam thabak chubu pothana ko timing je cha tha je puthok ko da cha je thaken taw da koi ge angang khaktan kan theng ko dagi cha cha je machin haijallaba ane haijan madagi di ma je koi gi cha le ngai da koi imung na thang thamon haraba thang tham har dagi chakhum nei thang choi ji putho tham kan da koi gi umurok sabi thang oiler me ba thang ja nei machin da tham kan da ma je cha re ba nei cha thaktai ma cha mem da hala kan da mem da kan yang thong gen tar kan da इंजांग इरोल लेरमबा इरोलम बदगी इंजांग मान लाक्ता लांगथोकपा अदई करी तंगनागे न मयुंगी मिजन हंग कांदा दाइन वारी दलीरे
ꯑꯗꯨꯗꯨ ꯃꯤꯠꯁꯤ ꯂꯣꯏꯖꯔꯦ ꯑꯁꯦꯡꯕꯩ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯗꯩꯗꯤ ꯋꯥꯔꯤ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯑꯇꯦꯟꯕ ꯑꯃꯅꯤꯒ ꯌꯥꯏꯗ ꯃꯤꯁ ꯌꯥꯏꯌꯦ ꯑꯝꯇꯪꯒ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏ ꯁꯤꯕꯥꯏ ꯁꯨꯇꯤ ꯍꯜꯂꯛꯄꯁꯦ ꯎꯝ ꯁꯤꯗ ꯃꯥꯁꯦ ꯃꯄꯥꯟ ꯂꯝ ꯁꯨꯝ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯗꯤꯃꯥꯄꯨꯔ ꯌꯧꯔꯛꯑꯕ ꯗꯤꯃꯥꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯕꯟꯁꯦ ꯂꯩꯔꯝꯕꯗꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯕꯁꯤꯗ ꯌꯥꯗ꯭ꯔꯦꯕ ꯃꯥꯁꯦ ꯕꯟ ꯇꯧꯕꯗꯒꯤ ꯒꯥꯔꯤ ꯆꯦꯜꯂꯝꯗ꯭ꯔꯦꯕ ꯑꯝꯇ ꯑꯗꯩꯗꯤ ꯇꯟꯖꯥꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯦꯡꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯨꯂꯔ ꯑꯃꯈꯛꯇ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯅꯤꯅ ꯂꯩꯔꯝꯕ ꯑꯗ ꯃꯥꯁꯦ ꯊꯥ ꯑꯃꯒꯤ ꯁꯨꯇꯤ ꯂꯥꯛꯑꯒ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯊꯣꯛꯄ ꯔꯨꯂꯔꯁꯤꯗ ꯌꯥꯎꯔꯒꯦ ꯒꯥꯔꯤꯁꯨ ꯑꯝꯇ ꯆꯦꯟꯗ꯭ꯔꯕꯅꯤꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯒꯥꯔꯤ ꯍꯧꯖꯤꯛꯀꯤ ꯔꯨꯂꯔꯁꯤꯗ ꯇꯣꯡꯉ ꯂꯥꯛꯑꯀꯥꯟꯁꯤꯗ ꯀꯣꯍꯤꯃꯥ ꯌꯧꯔꯛꯄꯗ ꯊꯥ ꯃꯈꯥꯏ ꯑꯃ ꯆꯪꯊꯣꯛꯈ꯭ꯔꯕ ꯑꯗꯩꯗꯤ ꯁꯨꯇꯤꯗꯣ ꯅꯪꯉꯔꯣꯏꯅ ꯃꯥꯁꯦ ꯁꯥꯎꯅꯤꯡ ꯌꯨꯝꯗ ꯍꯟꯗꯕꯤꯗ ꯑꯃꯨꯛ ꯁꯨꯇꯤ ꯀꯩꯅꯣꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯣꯍꯤꯃꯥ ꯌꯧꯔꯛꯄꯗ ꯊꯥ ꯃꯈꯥꯏ ꯑꯃ ꯆꯪꯈ꯭ꯔꯕꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯍꯟꯕꯅꯦꯕ ꯂꯨꯂꯔ ꯇꯣꯡꯕ ꯍꯥꯏꯔꯒꯅꯦ ꯑꯩꯗꯤ JCBꯁꯦ ꯌꯥꯝ ꯇꯣꯡꯅꯤꯡꯉꯤ ꯃꯥꯒꯤ ꯑꯀꯣꯟꯕꯗꯣ ꯀꯔꯤ ꯀꯣꯠꯅꯕꯗꯨꯅ ꯀꯣꯕꯤꯀꯣꯠ ꯃꯤꯁ ꯃꯆꯥ ꯑꯇꯦꯟꯕ ꯑꯃꯒ ꯇꯧꯔꯛꯈꯤꯒꯦ ꯌꯥꯗ꯭ꯔꯥ ꯌꯥꯏꯌꯦ ꯌꯦꯡꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯃꯥꯁꯦ ꯊꯕꯛ ꯆꯠ ꯍꯜꯂꯛꯄꯁꯤꯗ ꯏꯟꯖꯥꯡꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯏꯔꯣꯜꯂꯝꯕ ꯌꯦꯟꯗꯦꯝꯁꯦ ꯑꯗꯨꯝ ꯏꯔꯣꯜ ꯂꯩꯔꯝꯕꯁꯤꯗ ꯁꯨꯝ ꯑꯗꯩꯗꯤ ꯆꯥꯕꯗꯤ ꯑꯗꯨꯝ ꯆꯥꯕ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯆꯥꯃꯟꯕꯗꯨꯗ ꯁꯨꯝ ꯃꯥꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯕꯁꯦ ꯅꯣꯡꯃꯗꯤ ꯉꯁꯤꯗꯤ ꯈꯪꯅꯤ ꯏꯔꯣꯜꯂꯝꯖꯅꯨ ꯈꯪꯅꯤ ꯉꯁꯤꯗꯤ ꯑꯩ ꯏꯔꯣꯟꯕꯗ ꯍꯩꯗꯣꯛꯀꯦꯅ ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯇꯣꯛꯑ ꯂꯨꯈꯥ ꯀꯣꯝꯁꯤꯗ ꯍꯩꯗꯣꯛꯈ꯭ꯔꯕꯖꯥꯟꯗ ꯇꯁ ꯀꯝꯗꯧꯏ ꯈꯜꯂꯤ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯏꯟꯖꯥꯡ ꯍꯩꯗꯣꯛꯑꯗꯤꯅ ꯍꯥꯏꯔꯦ ꯅꯪꯅ ꯅꯨꯡꯇꯤꯒꯤꯗꯤ ꯏꯔꯣꯜꯂꯤꯅ ꯍꯥꯏꯔꯕ ꯑꯗꯩꯗꯤ ꯑꯩꯁꯨ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯏꯔꯣꯟꯕ ꯁꯨꯝ ꯄꯤꯖꯃꯟꯕꯗꯨꯗ ꯁꯣꯏ ꯁꯥꯎꯔꯅꯤꯅ ꯉꯁꯤꯗꯤ ꯉꯥ ꯑꯃꯈꯛ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯅꯪꯗꯤ ꯍꯩꯗꯣꯛꯈ꯭ꯔꯕꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤꯒꯦꯅ ꯉꯥ ꯊꯣꯡꯕꯅꯤꯗꯦꯅ ꯍꯥꯏ ꯋꯥꯔꯤ ꯌꯥꯝ ꯐꯖꯩ ꯋꯥꯔꯤꯕꯨꯗꯤ ꯃꯌꯥꯝ ꯁꯤꯇꯜꯁꯦ ꯂꯩ ꯑꯗꯣ ꯍꯣꯏ ꯃꯊꯪꯒꯤ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯗ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯔꯁꯦ ꯁꯔꯨꯛ ꯌꯥꯝ ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯃ ꯀꯩꯅꯣꯃ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃ ꯇꯧꯖꯒꯦ ꯑꯗꯨꯒ ꯗꯥꯏꯂꯣग ꯁꯛ ꯎꯠꯇꯕꯤꯗ ꯗꯥꯏꯂꯣग ꯑꯃꯃꯨꯛ ꯇꯧꯔꯛꯀꯅꯤ ꯁꯤꯅ ꯁꯛ ꯎꯠꯄꯤ ꯗꯥꯏꯂꯣगꯅꯦ ꯁꯛ ꯎꯠꯄꯤ ꯗꯥꯏꯂꯣग्ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ ꯎꯠꯇꯕꯤꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯉꯥꯡ ꯑꯩꯒꯤ ꯃꯤꯡ ꯑꯕꯦꯊꯣꯏ ꯑꯕꯦꯊꯣꯏꯔꯣ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯑꯕꯦꯊꯣꯏ ꯑꯣ ꯗꯥꯏꯂꯣಗ್ꯁꯦ ꯍꯧꯔꯛꯑꯒꯦ ꯑꯗꯨꯗꯤ ꯑꯕꯦꯊꯣꯏ ꯀꯧꯋꯦ ꯑꯩꯉꯣꯟꯗꯅ ꯇꯉꯥꯡ ꯑꯁ ꯐꯖꯩꯅꯦ ꯑꯩꯒꯤꯅ ꯑꯕꯦꯊꯣꯏ ꯑꯗꯨꯒ ꯑꯣꯏꯔꯣꯝꯒꯤꯁꯤꯅ ꯇꯉꯥꯡ ꯑꯗꯨꯗꯤ ꯍꯧꯔꯛꯑꯒꯦꯀꯣ ꯗꯥꯏꯂꯣಗ್ꯁꯦ ꯑꯕꯦꯊꯣꯏ ꯇꯉꯥꯡ ꯅꯪꯒ ꯑꯩꯒꯁꯦ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯅꯛꯁꯤꯟꯅ ꯐꯝꯕꯐꯥꯎ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕꯅꯣ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯕ ꯑꯩꯒꯤ ꯃꯄꯣꯛ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯑꯕꯦꯊꯣꯏ ꯅꯪꯒ ꯑꯩꯒ ꯉꯁꯤꯗꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯌꯥꯗꯔꯤ ꯀꯥꯏꯗꯩ ꯗꯥꯏꯂꯣꯒꯅꯣ ꯁꯤꯕꯣ ꯑꯩ ꯁꯤꯒꯦ ꯇꯧꯏꯃꯤ ꯍꯦꯛꯇ ꯍꯥꯏꯖꯜꯂꯦꯕ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯍꯥꯏꯖꯜꯂꯛꯄꯁꯤꯅꯦꯕ ꯑꯩꯅ ꯑꯣꯏ ꯅꯥꯁꯣ ꯀꯣꯂꯔꯁ ꯗꯥꯏꯂꯣꯒꯁ ꯃꯩ ꯆꯠꯂꯦ ꯑꯔꯣꯏꯕꯩꯁꯦ ꯍꯥꯏꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ SK ꯑꯣꯏꯃ ꯃꯤꯁ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯐꯝꯂꯒ ꯂꯩꯔꯝꯕꯁꯦ ꯑꯩꯗꯤ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯥꯏꯁꯤꯅꯦ ꯑꯗꯣ ꯃꯊꯪꯗꯤ ꯗ꯭ꯔꯣꯞ ꯍꯥꯞꯃꯤꯟꯅꯁꯤ ꯂꯥꯎ ꯁ꯭ꯋꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯇꯧꯒꯗꯧꯔꯤꯕ ꯗꯥꯏꯂꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡ ꯌꯥꯎꯔꯒ ꯇꯧꯗ꯭ꯔꯗꯤ ꯍꯦꯟꯅ ꯃꯥꯜꯂꯣꯏꯗꯕ ꯑꯗꯨꯏꯗꯨꯅ ꯑꯦꯛꯇꯤꯡꯁꯦ ꯌꯦꯡꯕꯗ ꯐꯤꯕꯝ ꯑꯃꯗꯤ ꯀꯥꯏꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯎꯔꯤꯕ ꯃꯤꯁ ꯅꯤꯔꯃꯂꯥ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤ ꯐꯖꯩ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯒ ꯍꯥꯏꯗꯣ ꯑꯣꯏꯔꯔꯣꯏꯕ ꯗꯥꯏꯂꯣꯒꯁꯦ ꯇꯧꯔꯀꯥꯟꯗꯗꯤ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒꯦꯕ ꯂꯣꯠꯂꯒꯦꯕ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯅ ꯑꯌꯥꯕ ꯄꯤꯕꯤꯔꯣꯕ ꯑꯗꯨꯒ ꯂꯣꯏꯔꯝꯗꯥꯏꯗ ꯊꯣꯛꯂꯛꯀꯦꯕ ꯑꯃꯨꯛ ꯑꯗꯨꯗꯤ ꯍꯧꯖꯔꯛꯑꯒꯦ ꯑꯗꯣ ꯀꯃꯦꯟꯠꯁꯦ ꯑꯝꯇ ꯌꯦꯡꯖꯒꯦ
มยามสักรถเจเรวารบิ ไอ้โน่นไมโครโฟนไปก็เตาเก็บไดล็อกเสียดูกินเนี่ยปะทางเสรีแมวผมนำมาแลบจะเลยวิดีโอแมวไดล็อกเสียยามพัฒน์คิดว่าอุจจาระหลังไม่ดงให้ว่าคุยเรดิโอดราม่าอินสุดเลยเลยสิ่งกันยอเสดูก็ยามนุสิคิดว่ามาตั้งตัวนี้ยามให้บ่ให้แต่บ่ขราดุมตกสินจระเกชอบพี่ไอ้มาปกสิวันทงนะสู้น้องดำทีนะปวดอีดานานุกิมาปกลังอนดาพะเลมากิมาพัมดาคดีอีดาลังสักคิดุนะหันดักมาปกลังอนดาพะเลมเรานะสิดาริบาฮีสคนเท่าเล่นบีไอหางน่ะวางเล่นไงฮักคุณหลานเลยไงไปมะกะริกีน้องชกน้องดานานาอาวาปลุมบูบูบานโนพะเลมไปมันน้องชกนะบีอีเบโมวางเล่นใจซาดิคังดามาซียาวามิกับนาบสิสูงัสไซดะกีฮะมิกับนาริบันนี่ฮะพะเลมาปกปีอิสสินดาสุนีมาคังดาตาราจินดำนิสุมาเกานะและสิงคโปร์มังดาทาสินทาปังนี้ตาโตบดีเฮ้ยปะเลมนามาอาศิบิดนะสินตากลำบรันเฮอีกายดบีปะเลมมาตอนกันนากิปะเลมฮะกันนากิปะเลมโนยาวามิเกาบิรักกันโนอีกายดบีมินุคังปะเลมนามาอาศิบิดนะตากพิตัมบิรัมบรันเฮไลบักทีวีนามอมบูผู้ใส่ดูนาวารักปิวนามอมเท่าดังอินเจเกพะเลมอิสนามอมสินทาอินเจเกไกนะเฮ้ยมาซีอีกายดบีมาซีพูเกตาฮิมาซีพูเกตาบีซีพะเลมาซีขังบรันังฮะอีกายดบีขังบรันังขังบรันังพะเลมนามอมบูกะรีสินทาปังโซตักปีบโนพะเลมให้ดิมักตาสินทักตาอรังนันสูมาคมบสูมาใส่เนี่ยเฮ้ยปะเลมนามาอาศิบิดุนะเนี่ยอาสุมนักขมูตักปีนับรันเฮสินทีบีวารักตบีเฮ้ยงัสีกว่าเราหนงปันเท่านับปานักคงสานคริงไออีขุดเป็นใจบีใส่ถุงผู้ระเกดกขังกันอีกสิดิปะเลมปะเลมน้องรับคาบีปะเลมบูพี่บันปาบันนิดุนะน้ำมอมบูวารักปะกีมาคุดน้ำมอมดาใจบีใส่เจงพี่บีดุนะวารักพิวไกดูมาเก็บปะเลมอีส
Palem nama asibido. Piban paban birakanu. Saiteng pige. Hey, ngasi di saiteng pige. Masih dah piban paban le. Nama asibido. Piban paban le. Yes. Aigi pari apika. Pari. Imagi pari. Yes. Wong ba iran no daso. Pari oi ba mahakso. Maray ramde. Hey, lamket pi. Tau ngambi. Nang na lamket pi oi ba nina. Pari oi ba nahakso. Pokmin na daba. Naupa oi ba ni kanduna. Section na su. Masin na din eh. Yes. Aigi pari apika. Palem, idudo lekay taragi mamana ba singa. Kangzay sana ba, chenjong manjong yaw ba, satki ba ni Palem? Kaya doon yaw na. Yes. Kari, semjin sajin ba yawana? Oy, da paudam birakanu. Tasan indre. Yes. Aigi pari apika. Tuh, pari. Imagi pari. Karay tongang luwag ma. Pairay kay dasat pano imagi pari. Palem apopi. Laibag TV na mom na. Awa may salang libase. Na mom kang bangam sa dare. Na mom bulaw sin nga roba. No madon takta pa iba. Segla sa di taron. Nakoy na naning tambagong. Laibag TV. Chaubi ayakso. Karamba loidang tabum tajada. Ining tamba pangsaga ba. Palem imaton. Iduning tau nusiba mo. Masiem ay na. Pangmin na tabay pani. Kanjadi ko palem. Aigi isabi asibo. Palem mama pok dabina. Saybi sayteng nangan birabra. Isanaw. Ngasibi ay kongsan krasi. Isabi. Ay di mapammasida adomo. Laysa hauragi isabi. Pare, nang nayadrabanina ay lagi. Inarake hai yaroy do na leorake. Thagachari me ampum namang ado iche nandini na dialogue se tabiraga lupa lising amosu kapiraga. Ise nan lum kapi se karigino me. Mayam ki comments loina pathok sabading amari ko as miss Nirmala Puraze ay Puraze birame aina khwai dei ngang paje iche nandini na ne lum kapak paje ai kainom ningsinge ba sai gi cookie sing sniper na ne kap ki bodo hekta ningsinga pa lum kap do adugi mawong dek ta male ba ai mathang dadi ai biata pi mu sajara ke sigi role se aina nga sai na Miss Nirmala da saro na haibane ba ado masu saning da ba hai tare ne as ai se ai dum lang mai dong sara ada yeng sine haifet hojiki mate khatang on thok na yeng sine adum tawrasa adum uhalase ko adum uhalase music amta thajarake chaubi hegi mapuk se onthok na sunongdam thina pokla ida ngahan muki mapokta palem magi mafamda kari ira langjakhiduna handak mapok langonda palem nauna senariba yarabo is kun thau lembi ai hak na wang len ngai hak khula linge pai makarigi nuksuk nungzana bano awa che polumbu pu bano pai manuksuk na bi ibemo wang len sai ja de khangda machi yawa mi kap na basu masai is sinta suni makhangda tara jingdam na ni su makau na la singapore mang da tha sinta pangi ta badi hey palem nama asibiduna sinthak pirakpran he ikai da bi palem apukpi sinida mayek se yeng ga pa jabadina ne mayam ubada nungai roina tawbane video lo sai se tai na te mayam furi zikari da furi inspector ta yagi phodo
ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯐꯨꯔꯤꯕ ꯎꯍꯟꯗꯕꯤ ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕꯩꯒ ꯐꯨꯔꯛꯑꯗꯤꯕꯀꯣ ꯑꯩꯗꯤ ꯉꯁꯤ ꯑꯗꯨꯝ ꯈꯟꯕꯅꯦ ꯉꯁꯥꯏꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯅ ꯑꯁꯦꯡꯕꯩ ꯐꯨꯔꯛꯄ ꯌꯥꯔꯣꯏꯀꯣꯅ ꯉꯍꯥꯟꯈꯩꯗꯤ ꯆꯥꯟꯁ ꯂꯧ ꯐꯨꯕꯅꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕꯩ ꯐꯨꯔꯛꯄ ꯌꯥꯔꯣꯏꯀꯣ ꯉꯁꯤꯒꯤ ꯈꯨꯐꯨꯁꯦ ꯈꯔ ꯀꯜꯂꯦꯕ ꯑꯗꯨꯗꯨꯅ ꯀꯜꯂꯛꯀꯗꯧ ꯃꯥꯟꯕꯗꯨꯅ ꯉꯁꯥꯏꯗꯤ ꯑꯩ ꯋꯥ ꯅꯣꯝꯈ꯭ꯔꯕꯅꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕꯩ ꯐꯨꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯗꯥꯏꯂꯣഗ്ꯁ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯤꯔꯛꯏ ꯕ꯭ꯔꯖꯦꯁꯣꯔꯤ ꯇꯈꯦꯜ ꯆꯪꯕ ꯗꯥꯏꯂꯣꯛꯁꯦ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯕꯗ ꯋꯥꯠꯆꯩ ꯍꯥꯏꯗꯤ ꯌꯦꯡꯉꯒ ꯗꯥꯏꯂꯣꯛꯁꯦ ꯗꯥꯏꯔꯦꯛ ꯍꯩꯔꯒ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯌꯦꯡꯉ ꯄꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯣꯏꯕ ꯉꯁꯥꯏꯒꯤ ꯏꯃꯣꯁꯟꯗꯨꯅ ꯍꯦꯜꯂꯛꯑꯒ ꯁꯣꯝꯗꯅ ꯗꯥꯏꯂꯣꯛꯇꯨꯅ ꯀꯩꯅꯣ ꯋꯥꯠꯍꯧꯕꯅꯤ ꯈꯪꯗꯦ ꯁꯤ ꯊꯧꯕꯅꯤ ꯈꯪꯗꯦ ꯑꯦꯛꯇꯤꯡꯒ ꯇꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯀꯣ ꯗꯥꯏꯂꯣꯛ ꯇꯧꯕꯁꯦ ꯑꯗꯣ ꯏꯆꯦ ꯅꯟꯗꯤꯅꯤꯅ ꯒꯨꯗ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯋꯤꯜꯂꯤ ꯅꯣꯡꯃꯥꯏꯊꯦꯝ ꯃꯥꯂꯦꯝꯉꯝꯕꯤꯅ ꯍꯥꯏꯅꯩ ꯑꯩꯁꯦ ꯐꯔꯒ ꯁꯥꯕ ꯑꯣꯏꯔꯝꯃꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯗꯣ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯗ꯭ꯔꯃꯥ ꯑꯃ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭रो ꯑꯐꯕꯤ ꯁꯥꯗꯣꯏꯅꯦꯗꯣ ꯑꯦ ꯑꯩꯗꯤ ꯐꯠꯇꯦ ꯑꯩꯗꯤ ꯃꯌꯥꯝꯗ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯃꯌꯥꯝꯗ ꯁꯤꯟꯅꯔꯒꯗꯧꯕ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯑꯃꯗꯗꯤ ꯅꯍꯥꯟꯒꯤ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯂꯩꯗꯣ ꯑꯗꯨꯗꯩ ꯍꯦꯟꯅ ꯐꯠꯇꯕꯤꯒꯤ ꯔꯣꯜꯅꯦ ꯑꯩꯈꯣꯏ ꯃꯤꯁ ꯅꯤꯝꯂꯥꯅ ꯁꯥꯏꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯛꯀꯗꯕ ꯀꯩꯅꯣꯗꯗꯤ ꯗ꯭ꯔꯃꯥꯗꯗꯤ ꯌꯥꯝ ꯑꯐꯕ ꯔꯣꯜ ꯑꯁ ꯍꯦꯛꯇ ꯃꯌꯥꯝꯅ ꯉꯥꯎꯅꯕ ꯔꯣꯜ ꯑꯃ ꯁꯥꯍꯟꯅꯦꯅ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤꯌꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯉꯥꯛꯇ ꯄꯤꯝꯇ ꯁꯥꯖꯒꯦ ꯑꯩꯁꯨ ꯔꯣꯜꯁꯦ ꯑꯝꯇ ꯄꯤꯕꯤꯌꯨꯅ ꯀꯟꯅ ꯍꯧꯖꯤꯛ ꯋꯥꯅꯣꯝꯃꯤ ꯑꯗꯣ ꯃꯇꯝꯗꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯇꯝꯁꯨ ꯃꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤꯅ ꯁꯥꯔꯤꯁꯤꯅ ꯃꯆꯟꯅꯨꯄꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯃꯧ ꯁꯥꯗꯣꯏꯅꯦ ꯑꯗꯨꯒ ꯅꯤꯉꯣꯜꯒ ꯃꯧꯒ ꯍꯥꯏꯇꯥꯔꯦ ꯏꯕꯥꯅꯤꯒꯤ ꯗꯥꯏꯂꯣग ꯑꯩꯈꯣꯏꯅꯤꯗꯤ ꯌꯥꯎꯗꯦ ꯑꯩꯈꯣꯏꯅꯤꯗꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯔꯤꯌꯦꯛꯁꯟꯗꯤ ꯈꯤꯇꯪ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯅ ꯁꯥꯗꯣꯏꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯊꯕꯛ ꯇꯧꯋꯤ ꯀꯣꯏꯄꯨ ꯄꯨꯔꯒ ꯀ꯭ꯋꯥꯇꯔꯗꯒ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯐꯥꯎꯗ꯭ꯔꯤꯛ ꯐꯥꯎꯕꯤ ꯐꯥꯎꯗ꯭ꯔꯤꯛ ꯐꯥꯎꯕꯤꯅꯦ ꯁꯥꯗꯣꯏꯁꯦ ꯑꯗ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯔꯔꯣꯏ ꯉꯥꯏꯃꯤꯟꯅꯔꯁꯤ ꯔꯦꯗꯤꯗ ꯂꯣꯏ ꯂꯩꯔꯕꯅꯤ ꯂꯤꯂꯥꯁꯦ ꯃꯌꯥꯝꯗ ꯁꯤꯟꯅꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯅꯨꯃꯤꯠ ꯑꯐꯕꯗꯨ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏ ꯑꯣꯀꯦ ꯑꯣꯏꯔꯕꯅꯤ ꯗꯥꯏꯂꯣഗ് ꯈꯤꯇꯪ ꯑꯃꯅꯤ ꯍꯥꯞꯆꯤꯟꯗꯧ ꯋꯥꯠꯂꯤ ꯑꯩꯒꯤ ꯑꯗꯨꯒ ꯂꯣꯏꯁꯜꯂꯛꯑꯅꯤ ꯑꯗꯨꯒ ꯐꯪꯁꯟ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯐꯪꯁꯟꯁꯦ ꯌꯥꯎꯕꯁꯤꯅ ꯉꯁꯥꯏꯒꯤ ꯑꯅꯛꯄꯗꯁꯨ ꯐꯪꯁꯟ ꯑꯃ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯈꯟꯖꯥꯟꯅꯗꯅ ꯂꯩꯔꯦ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯁꯤꯟꯅꯔꯅꯤ ꯃꯤꯁ ꯅꯤꯝꯂꯥ ꯃꯧ ꯐꯠꯇꯕꯤ ꯑꯣꯏꯔꯦ ꯍꯥꯏꯁꯤꯅꯦ ꯑꯩꯁꯤꯅ ꯍꯥꯏꯐꯦꯠ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕꯗ ꯐꯠꯇꯕꯤ ꯁꯥꯈꯤꯕꯗꯣ ꯑꯗꯨꯅ ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯑꯣꯖꯥꯁꯤꯡꯁꯤꯅꯅꯦ ꯉꯁꯥꯏꯒꯤ ꯀꯥꯏꯀꯨꯗ ꯁꯥꯕꯗ ꯄꯛꯀꯗꯕ ꯔꯣꯜ ꯍꯥꯏꯔꯒ ꯀꯥꯏꯀꯨꯗ ꯄꯤꯕꯤ ꯗꯥ ꯒꯣꯀꯨꯜꯗ ꯁꯥꯕꯗ ꯄꯛꯀꯗꯧꯕ ꯍꯥꯏꯔꯒ ꯕꯂꯥꯗ ꯁꯣꯃꯥꯗ ꯁꯥꯕꯗ ꯄꯛꯀꯗꯧꯕ ꯑꯗꯩ ꯆꯦ ꯑꯕꯤꯅꯥꯎꯗ ꯁꯥꯕꯗ ꯄꯛꯀꯗꯧꯕ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯩꯅꯦꯕ ꯑꯗꯣ ꯌꯥꯝ ꯐꯕꯅꯦꯗ ꯌꯥꯝ ꯐꯕꯅꯦꯕ ꯂꯂꯤꯠꯀꯥꯁꯦ ꯌꯥꯝ ꯐꯠꯇꯗꯥꯏꯅꯦ ꯑꯗꯨ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯕꯅꯦ ꯇꯥꯌꯟꯖꯃꯦꯃ ꯀꯥꯁꯦ ꯌꯥꯝ ꯐꯠꯇꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯠꯇꯦ ꯇꯥꯌꯟꯖꯃꯦꯃꯁꯦ ꯍꯥꯏꯗꯤ ꯂꯤꯂꯥꯗꯅ ꯐꯥꯎꯕꯤ ꯁꯥꯔꯦ ꯑꯗꯣ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯐꯕꯅꯦ ꯌꯥꯝ ꯐꯕꯅꯦꯕ ꯑꯩꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯃꯦꯟ ꯄꯥꯊꯣꯛꯄꯗꯤ ꯉꯝꯖꯗꯦ ꯃꯊꯪꯒꯤ ꯄꯨꯡ 5 ꯇꯥꯁꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯗꯥꯏꯂꯣꯛ ꯁꯅꯥꯒꯤ ꯉꯥ ꯄꯥꯔꯠ 2 ꯉꯁꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯇꯦꯂꯦꯟ ꯍꯟ ꯗꯥꯏꯂꯣꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯁꯦꯡꯕ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯊꯪꯁꯤꯗꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯍꯟꯕꯤꯈꯤꯕ ꯉꯁꯤꯒꯤ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕ ꯀꯣꯂꯔꯁꯤꯡ ꯑꯗꯣ ꯃꯊꯪꯗꯗꯤ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯍꯟꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯍꯥꯟꯕꯒꯤ ꯀꯣꯂꯔ ꯍꯦꯛ ꯇꯧꯕꯤꯔꯛꯄꯁꯦ ꯏꯁꯩ ꯁꯛꯀꯦ ꯏꯁꯩ ꯈꯟꯒꯦ ꯍꯥꯏꯕ ꯉꯥꯛꯇ ꯑꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯊꯥꯡꯖ ꯅꯨꯃꯤꯠ ꯇꯦꯂꯦꯟ ꯍꯟ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯒ ꯀꯣꯜ ꯇꯧꯕꯤꯔꯒ ꯍꯦꯟꯅ ꯐꯖꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯍꯟꯁꯦꯅ ꯅꯣꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ